थबक से भागीरो अखोई थबक से भागीरो रौबा नंग साव मानसे नाइको से असी यार रौबा नुमित निनी हुमनी खक्तंग सोयबद नंग याम सावरिदुबो याम सुमाई पाली इकाइबा खंगिदा रौबा इकाई खांगदे अखोई थादगी सेंदो चांगनानी खलकदबा ngarang lai ngasi bigin ngasi lai heng pige hayeng laga hangchit pige hadiro रौबा नाते जादब हाइबा सिसु जादबनी ने नंगो हौसिकी मतम सिदबो मिगी मरल तोनिंगबा मिगी मिवा तानिंगबा सिकना बुलेरमगदगी अदो फरेसे नक सावरन सेना ngabibi ngabibi nang yamba bo hayeng boktung ding ngabiro yamba kainu kainu upayam torgani inogi paisa to inkhana bo honorge nang hayeng boktung di yamba bo ngai era ta chokba dui londo yamli re aigoi sana kalon to pabidra mane aigoi ji nomo sobi adamne nini bok kadai no har ka numi lumi soyalo boje kaita khanbiu kaino aigoi se lanai ate group ki thabak ni ko hoi rauba na muslu ne khangida inong nang ne na khangi dunga yengo aigoi lekai sida sage hotel torum basi yamba i tomde ne oirumi se ado hojikti hotel na ga masing yam khalaki bane thaina ge posi sunatre रौबा इनाउसिंग चौसलपे मोगी खरसा खर चौसलप अद नयामी लुहोंबद सेल खर पुथग्रे अद सुम नाती जादना तौबनी रौ ताजौबु चही यांखै हेलकान कना लुंगाइगेने कना लुंगाइगे ननानो पासिंग खरजादु कना चखल लुइगे अखोई थादगे बसेंदो युमद सिनों पीबदी हाबा दुकान थादौनो पीबने खरग भाबतान सिगो अखोई सेंदोइ नि जरमी खरा भाबतान एरा रौबा वासे खितंग तप तम ngang जिदा युमन कनो ने बसिंग तारबो तारगा इबु कनो मोनस खन गिब तारे आई नंगी पैसा तो पिरो हैबा मक सुनते होटल तो को सुनते ngasi nong kakting imarabang kaki luhong basalu bado hotel kitang na thong thingba kaki wadane ada nang ati wa tam kan ngangi dugo ai bo blekai sin kano mon khan gib tare da rauba moi ta saw madi ibung na ngari bo wasi imung da changlaga ingna sana bana pharoidro ai dai mai phambala pade sen thau la khani kaino ina hausi se numidang ni na kaino lekai na ta khraga kari kaino la na khan khrin haiba mi na kari kaino khan hine rai sen do sing toradi pharedna ibungogi sel dubu kaya yambano ne lupa laga ma daily collection da logi bani no ma daily sing ka da ba ada sang se nai mandab dai yum ji da direct chang jaram ne banna ga toy balwa ko re banna tabu ni mit social lab ji di sen doi ni jeri ko di ka khan biu kai de ma se adu di ne se masi ko do se pukro adu ga yare yare dai mai khudop di logdi yare khudop di logdi ngasa dai kan kan ngang jeri do haying soi dana mi dai ma अदुदी इबुंगोगी अखोइना पिगदो पैसासी लुपा लिसिंग अहुम तारे को माने नुमी लिसिंग अहुम तारा अदुदी आई हयेंग खुदुब से थुगारगने नंगी लिसिंग अहुम दुसु पिरगे अदुगा नुंगतिगी लिसिंग अममम दुसु न्योय तासाव बगैगा तानरगा सोइदन बहोनरगे ngasiidi warawro ko ibungona yam nuare te madu te mar soidor sinbiro ai te mai yore ta so ba saung ko sauro su saung thamba हराउबगी पैसा से होटल की पोजीशन फर दी कैसु नतेदा अदम इंखत बयानी नंग खुदोप तुम हेक लथोरक बदि नंगाइते खुदोप तो डिसीजन बुदा अदुदी युम्बा मिनबगी मरमबु करी लेरबगे वाबा कांदना तामुई थंता वागे हाइबा नुंगाइबा कांदना मयाम पुनमक नुंगाइ मिनसि हाइबदुदी आइडिया जनिंदे तामोसा आइगी फॉर्मबिलकी पैसादो हयिंग लास्ट डेट निको तामोसा हो यारे यारे नंगी फॉर्मबिलकी पैसा दो सोइदन बहोन बदने तामो सौसिने मिवासे याम तारबनी हे इबे बाई करी हेबा तामोसा कनुनिदा लेरे अन नगी फॉर्मबिल के पैसा दो लेरे हबदा तामोना सोइदन तासल थमबने अदो फरेने ngai कोने नगी फॉर्मबिल दुबुदि हेंग चलुरो यारे अदो नंगो मोय थांजंगि उछोके चाइ नंग सेमगनि सखि दाइले अदो कमे कमे तोरबदुना तामोसा पैसा पाइबा इमुंगनिना इंजाम मथेल गदि खुयाम अमा अदो मरोय पांग लोय सेमदोक लोयरा फरे इसल लेबिगि नुवाइ बदो दुनिदना फरे बिबेमा नि तामसा दु कदाइ दसन हारमगे नंबु खंगलाक्रो नंगोंदा गा हारमबराबा खंगदि नमा मसी सुने मतै मा खरगर यंगसलो मा को चचप याम हौरबनी को मा तेमने पनबगा ननाव गजरा सिटी अदो तमसो आइगी स्क्रीन टच की मोबाइल में लेबिन हेलकम का लेबिदिनो लेसी तमसो नगी मोबाइल दो सुदन लेबिगे यंगै तमसो हाइगे नगी नसन लुपिसे माइ फॉर्म फिलअप से लास्ट डेट हाइंग ओइरमे माइ फॉर्म फिलअप सिमतंग लोइगिसनो अदोगा नगी मोबाइल दो तमसो सुदन लेबिगे नंग पतम खितंग दिंगाइ रोगे दोरगे नंगो तौरा दोमनी लाइक पाए जु खंगदि पादी जु खंगदि येट को बने मसे आंगसिना होय बुंगा आइदि लाइक पारसु पादसु लाइरिकी अदुगा नंगना फेसबुक की इंटरनेट की खंगेदना ngoksinabagi ibungo kain हाय यारे ए तमसो वाइगे नंग ने नंग हनि माना ngang को नंग खितंग हल यारे बेमा angang uri nge nachin waage matog do noi khraga di hallo ke dor ge noi ba हरेसे
ngasi mi pulap suri ngasi da saksa thor sima ta Yare. ngasi Tema, hoi kan ijang kaino. ari yoroni nyoi ta ma sogi ngarang di sita benzang ni dana yen thongba. thau tamandana pukase isagase loi nungai tabana lori asama ju khras taji ke dorgi tamoso Hayeng sara lori ke dorgi silsidia. Tema, ai gidi Hawaii budi yen hena pame tema. Nang yen palubdi nak chak bukham lama mani ne nang dia. Lama amni tongso. Pare mate ma yung sin mok chau binong ni. La. Acham mo theng sara lori ke dorgi. La. Sir. Lalon mai sih amuk mang amuk tong mahon sah. Masa kita ini tu lah bani. Datang. Aduh mu mali emir sudah. Businessman simbu ikai kumneri bani. Aduh nak kau ini thani ki pikhali bani force dah deh. Ayi sibu kan mami wis kena single lalon mani nak kerja businessman ni hai tu ino. Sir. Ada bersih ekonomi peluk kelai baga bangga tuai baga. Tilau senam sih percaya. Aduh na port tu dia kasih madi luas saja bani sir. Aduh tu ni naik ni noi bu sounding sih. Yang sih hari kata sih. Noi sih sih adalah lomba hebat atau itu ya. Kata. Alu tilau sih nukhar patra manggar so. Godaun dah lagi betul sih sih kereta kan bukan mesti aja na. Panisha. Noi nak kau kena tu kan bahero. Aduh ngai kau. Kau ini anda ke nak kau ini pikhali berita ki report na masih so lower set pengat ni kam dah. Ayo. Sir, kau ini company tu fatta ba? Aduh na. Doktor Sina ana masih ki hidak ibu dah. Kau ini company ki hidak siapa tu ibu desa. Doktor Singh semua perjalanan Singh kan bahora jawara. Aduh ngai kau. Sangga pangga. Aiki ming palate. Sir, aduh na bukan sauruk ke sir. Oh, yare. Sihida kena, moi ki stok kisah bisa tu adam. Asli tu kadam ni. Sir. Yare kan. Noi na reception ki khali abang pidung si lakadam tu. Sir, lakan ni sudah lakan ni pau hajar misa. Kau. Nungkin din mobile kaya na wo campaign pa ka to ko madus mila kadam ni. Ay, banisha. Kau. Aduh sir. Kau salon ni. Ay di timing sih na mana sarda hanan sih kini pung ani dagi pung ni pan dagi ani bau tong jauh sih kini sarda hajar kini betul ni. Nang kita pakai rau. Ay, yare nang hari dulu yare. Ay ni yare na. Thank you sir. Kau ni kamu. Ay, hoji kau lak terus bo. Sir, hari ni dah mati lak pula sir. Ay, lak bro. Lai sir. Kau ke guest house kau nang perfume ko kape ko. Perfume kape. Isias ke saya ni na. Yare. Kamen. Sir, ini aja ba. Aku reception ki lobby. ai di ai koi sar si ya ma han ka orang do bini ngure ya na ha orang mi sang ni si dia Pakhang mana? ma pa khang ma kin natro No era mi hajari ba. adu budi ai sa han le sabi u jeremy adu haudik su le sabi gum bani da sar Aku juga hana ngau orang macam itu cawre. Wari ni na tahu jurang kan bifai. Sari posai sih itu tahu jurang guys. Ya, saya sang kebiar. Nang na tahu le tali jurang. Saya sang kebiar ni. Panis. Noi nanti mesti nang tolong pitong nanti apa? So. Aduh, kau di tasing na bakung gua berarti pure bakung ni ko. Ya, ada yang mana kerja? Lekku anda pamning dah bani pas yang terlei tapi jangan ko. koi ha ba sa Hai. Sar hai lo tamu hai o. hai ma adu sa tamu Hai o. ai ki tolop sibu kaya sabi du no Tolo pu kaya sa tau bige dom na. asabudi yam tawruba Ah. adu haudik ti tawdre maramdi phanglori da bani na risi sana magi tolop na bu kayam saru ni gida tara phagyo ru do bu Ai na pilap di. Nang khali tu dikai han pilap di. adu di lai ba yam pha ba wani tamo ba sa ba lai ra di sar ga ka ba gum bani khang de da tamo sen thok da banu pa di yum pa ru ba hai ba si hing na sir ba gum bani da tamo Koi labi ni padu kari thau tau ke. kasu thai do ba tau de tamo magi hai ba bu sa ba thak pa tum ba koi ba asini de na tamo Oh, nungai te da. Ado koi labi na. Hana kari tau wiram ba. ni ti ba la tau jere mi tamo adu lambi ka ko de dukan du sudum yak to kra ba
ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯕꯤꯅ ꯑꯩꯈꯣꯏ ꯊꯕꯛꯁꯤꯒꯤꯗꯃꯛꯇ ꯀꯗꯥꯏ ꯐꯥꯎꯕꯗꯤ ꯀꯠꯊꯣꯛꯄꯤꯕ ꯉꯝꯃꯤꯒꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯀꯗꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯍꯟꯅꯤꯡꯕꯒꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯧꯅ ꯀꯠꯊꯣꯛꯍꯟꯅꯤꯡꯉꯤ ꯍꯩꯃꯥ ꯍꯥꯏꯕꯗꯤ ꯑꯩꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯨꯔ ꯆꯠꯄ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯇꯨꯔ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯕꯤꯅ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯑꯣꯡꯗꯒ ꯇꯧꯕꯗꯣ ꯄꯥꯝꯖꯕꯒꯤ ꯋꯥ ꯇꯥꯃꯣ ꯑꯩꯗꯤ ꯇꯥꯃꯣꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯔꯨꯗꯦ ꯇꯥꯃꯣꯗꯤ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯍꯟꯊꯅ ꯈꯟꯕ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯄꯨꯟꯁꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯈꯟꯕ ꯅꯨꯄꯥ ꯑꯃꯅꯤ ꯁꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯀꯗꯧꯕ ꯅꯤꯡꯕ꯭ꯔꯣ ꯍꯥꯏꯔꯛꯑꯣꯏꯌꯦ ꯁꯦꯟꯗ ꯃꯤ ꯇꯥꯗꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯁꯨ ꯑꯃꯅꯤ ꯏꯄꯥꯅꯁꯨꯅꯦ ꯄꯨꯔꯥ ꯐꯨꯜ ꯁꯄꯣꯔꯠꯅꯤ ꯇꯥꯃꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤ ꯁꯦꯟꯕꯨ ꯄꯨꯁꯤꯜꯂꯛꯑꯗꯤꯅꯦ ꯂꯣꯏꯅ ꯌꯥꯏꯌꯦ ꯑꯗꯣ ꯇꯣꯂꯣꯞꯇꯨꯕꯨ ꯀꯌꯥ ꯁꯥꯕꯤꯗꯣꯏꯅꯣꯕ ꯑꯩꯗꯤ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯗꯨꯗ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯔꯨꯔꯕꯅꯤꯅꯦ ꯂꯕꯤ ꯄꯥꯈꯪꯁꯤꯡꯅ ꯃꯧꯗ ꯅꯨꯡꯁꯤ ꯀꯀꯥ ꯍꯥꯏꯔꯛꯄ ꯑꯗꯣ ꯑꯩꯈꯣꯏꯒꯨꯝꯕꯅ ꯅꯈꯣꯏꯗ ꯅꯨꯡꯁꯤ ꯀꯀꯥ ꯍꯥꯏꯔꯤꯕꯁꯦ ꯅꯣꯏꯒꯤ ꯏꯪꯒꯤꯠ ꯐꯪꯗꯅ ꯌꯥꯄꯣꯠꯇꯦꯅ ꯃꯤꯖꯦꯟ ꯌꯧꯅꯗꯣꯔꯤꯕꯅꯤ ꯀꯩꯅꯣꯅꯦ ꯁꯤꯟꯅꯗꯣꯔꯤꯕꯅꯤ ꯀꯩꯅꯣꯅꯦ ꯍꯣꯏ ꯇꯥꯃꯣꯁꯦ ꯐꯥꯒꯤꯒꯗꯤ ꯌꯥꯝ ꯍꯩꯖꯥꯅꯤꯀꯣ ꯌꯥꯝ ꯅꯩꯌꯦ ꯃꯤ ꯌꯥꯝꯅꯁꯨ ꯄꯛꯆꯕ ꯔꯥꯁꯤꯅ ꯔꯥꯁꯤ ꯂꯩꯔꯤꯕ ꯐꯥꯒꯤꯅ ꯐꯥꯒꯤ ꯍꯩꯔꯤꯕ ꯅꯁꯛꯅ ꯅꯁꯛ ꯐꯖꯔꯤꯕ ꯑꯗꯨ ꯇꯥꯃꯣ ꯇꯣꯂꯣꯞꯇꯣ ꯀꯨꯟꯗꯤ ꯁꯣꯟꯕꯤꯀꯣ ꯀꯨꯟꯒ ꯍꯣꯏ ꯑꯩꯕꯨ ꯑꯗꯨ ꯌꯧꯅ ꯊꯥꯒꯠꯂꯒ ꯑꯩꯅ ꯀꯨꯟꯒ ꯄꯤꯒꯗ꯭ꯔꯣ ꯀꯨꯟ ꯃꯉꯥ ꯂꯧ ꯑꯗꯨꯒꯅꯦ ꯍꯥꯏꯅ ꯊꯤꯗꯤ ꯀꯥꯎꯅꯗꯕꯤ ꯍꯩꯃꯥ ꯄꯩꯁꯥꯕꯨ ꯄꯤꯔꯕꯗꯤ ꯀꯥꯎꯖꯔꯣꯏ ꯇꯥꯃꯣ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯖꯒꯅꯤ ꯀꯨꯟ ꯃꯉꯥꯗꯨꯁꯨ ꯂꯣꯏꯗꯦ ꯕꯣꯅꯁ ꯀꯌꯥ ꯋꯥꯠꯂꯤ ꯕꯣꯅꯁ ꯍꯥꯞꯀꯗꯣꯏꯔꯣ ꯇꯥꯃꯣ ꯑꯗꯨꯗꯤ ꯍꯌꯦꯡꯗꯤ ꯍꯦꯛꯇ ꯀꯥꯖꯔꯒꯦ ꯇꯥꯃꯣ ꯀꯔꯤ ꯍꯌꯦꯡꯗꯤ ꯍꯦꯛꯇ ꯀꯥꯖꯔꯒꯦ ꯉꯥꯏꯈꯣꯅꯦ ꯂꯥꯕꯤ ꯍꯩꯃꯥ ꯀꯩꯗꯧꯕꯩ ꯍꯌꯦꯡꯅꯣ ꯉꯁꯤꯗ ꯍꯦꯛꯇ ꯍꯧꯔꯗꯕꯅꯤ ꯀꯩꯅꯣꯅꯦ ꯉꯁꯤꯗꯒꯤ ꯄꯨꯡꯁꯤꯁꯨ ꯌꯧꯈ꯭ꯔꯦꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ ꯃꯥꯅꯦꯕꯁꯦ ꯑꯩꯒꯤ ꯑꯦꯛꯖꯥꯝ ꯂꯩꯌꯦꯁꯨ ꯈꯪꯉꯤꯕ ꯑꯩ ꯃꯣꯕꯥꯏꯜ ꯄꯥꯏꯗꯦꯁꯨ ꯈꯪꯉꯤꯕ ꯑꯩꯅ ꯋꯥꯅ ꯉꯥꯏꯔꯝꯒꯅꯤ ꯈꯪꯅ ꯈꯪꯅ ꯑꯩꯕꯨ ꯋꯥꯍꯟꯕ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯁꯨꯡꯊꯥ ꯊꯥꯖꯕ ꯌꯥꯄꯣꯟꯇꯦ ꯃꯁꯤꯗꯅ ꯑꯅꯤ ꯍꯦꯛ ꯈꯠꯅꯕ ꯍꯧꯔꯤꯁꯦ ꯃꯦꯝꯕꯥ ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯂꯝꯕꯤꯗ ꯒꯥꯔꯤ ꯄꯝꯆꯔ ꯑꯣꯏꯁꯤꯜꯂꯛꯇꯅ ꯑꯗꯣ ꯅꯪ ꯌꯥꯝ ꯁꯥꯎꯔꯝꯃꯅꯤ ꯉꯥꯏꯈꯣ ꯅꯈꯣꯏ ꯍꯌꯦꯡꯗꯒꯤ ꯑꯦꯛꯖꯥꯝꯅꯤ ꯍꯥꯏꯗꯥꯏꯅꯦ ꯀꯩꯗꯧꯕꯩ ꯁꯥꯎꯔꯣꯏꯗꯣꯏꯅꯣꯕ ꯅꯨꯄꯥ ꯅꯪꯅ ꯉꯥꯏꯕꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤ ꯑꯩꯅ ꯍꯥꯟꯅ ꯂꯥꯛꯑꯒ ꯉꯥꯏꯔꯤꯕ ꯑꯗꯨꯒ ꯅꯪꯅ ꯂꯥꯏꯔꯤꯛ ꯉꯥꯛꯇꯪ ꯄꯥꯗꯨꯅ ꯂꯩꯒꯦ ꯇꯧꯕꯁꯨ ꯁꯛꯊꯤꯕ ꯅꯪꯅ ꯂꯥꯏꯔꯤꯛ ꯃꯥꯡꯗ ꯍꯦꯛꯇ ꯊꯣꯛꯂꯛꯇꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯑꯁꯨꯝ ꯆꯤꯡꯊꯤꯜꯂꯦ ꯑꯩꯕꯨ ꯉꯥꯎꯍꯜꯂꯦ ꯑꯗꯨꯒ ꯅꯪꯅ ꯀꯗꯔ ꯃꯆꯥ ꯇꯧꯔꯒ ꯇꯌꯥꯔ ꯄꯝꯆꯔ ꯑꯣꯏ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯅꯣꯛꯀꯗ꯭ꯔꯣ ꯅꯣꯛꯇ꯭ꯔꯁꯨ ꯁꯥꯎꯔꯅꯣꯕ ꯁꯥꯎꯔꯁꯨ ꯐꯔꯣꯕꯁꯦ ꯑꯩ ꯂꯥꯟꯖꯔꯦ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯖꯒꯤꯗꯧꯔꯒꯦ ꯅꯪ ꯍꯦꯛ ꯁꯥꯔꯔꯣ ꯄꯥꯛꯁꯤꯒꯤ ꯃꯃꯥꯡꯗꯅꯦ ꯁꯟꯕꯤ ꯑꯃꯨꯛꯀ ꯂꯧꯕꯅꯤ ꯑꯗꯨꯒ ꯁꯥꯔꯔꯣ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯔꯤꯖꯥꯠꯅꯤ ꯂꯥꯏꯔꯤꯛꯀ ꯅꯨꯡꯁꯤꯅꯕꯒꯁꯦ ꯌꯥꯝ ꯆꯥꯟꯅꯔꯝꯗ꯭ꯔꯦ ꯀꯔꯤ ꯅꯨꯡꯒꯤ ꯅꯪꯒ ꯊꯦꯡꯅꯔꯨꯕ ꯀꯩꯗꯧꯕꯩꯅ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯇꯝꯃꯝꯃꯤꯅꯣ ꯅꯪꯒ ꯊꯦꯡꯅꯅꯤ ꯈꯪꯗꯅ ꯇꯝꯃꯝꯃꯤꯅꯤ ꯀꯩꯅꯣ ꯈꯪꯉꯕ ꯃꯦꯝꯃ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯥꯎ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦꯗ ꯁꯤ ꯇꯥꯟ ꯂꯥꯛꯑꯒ ꯁꯟꯒ ꯋꯥꯔꯤ ꯁꯥꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯁꯟ ꯌꯥꯝ ꯂꯩ ꯅꯣꯏ ꯂꯩꯀꯥꯏꯗꯤ ꯀꯥꯏꯗ ꯅꯣꯏ ꯂꯩꯀꯥꯏꯗꯤ ꯀꯥꯏꯗꯅꯣꯕ ꯅꯣꯡꯃꯅ ꯀꯩꯁꯥꯝꯄꯥꯠꯇꯒꯤꯅꯤ ꯍꯥꯏ ꯅꯣꯡꯃꯅ ꯁꯤꯡꯖꯃꯩꯗꯒꯤꯅꯤ ꯍꯥꯏ ꯅꯣꯡꯃꯅ ꯀꯋꯥꯗꯒꯤꯅꯤ ꯍꯥꯏ ꯅꯣꯡꯃꯅ ꯀꯥꯟꯆꯤꯄꯨꯔꯗꯒꯤꯅꯤ ꯍꯥꯏ ꯅꯣꯏ ꯂꯩꯀꯥꯏꯁꯤꯕꯨ ꯀꯥꯏꯗꯅꯣꯕ ꯅꯨꯄꯥ ꯅꯈꯣꯏꯁꯦ ꯑꯆꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯕ ꯖꯥꯠ ꯅꯠꯇꯦ ꯀꯩꯗꯧꯕꯩ ꯅꯈꯣꯏ ꯅꯨꯄꯥꯅꯣ ꯀꯩꯗꯧꯕꯩ ꯅꯈꯣꯏ ꯅꯨꯄꯥꯅꯣ ꯑꯩ ꯈꯛꯇꯅ ꯑꯣꯏꯗꯕ ꯉꯥꯡꯉꯒ ꯅꯨꯄꯥ ꯄꯨꯝꯅꯃꯛ ꯆꯩꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯃꯦꯝꯃ ꯅꯨꯄꯥꯁꯦ ꯅꯨꯄꯤꯅ ꯄꯣꯛꯄꯅꯤ ꯀꯥꯎꯒꯅꯨ ꯉꯥꯏꯈꯣ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯣ ꯅꯪ ꯈꯪꯉꯕ ꯈꯪꯗꯦ ꯈꯪꯅꯤꯡꯉꯤ ꯍꯥꯏꯒꯦ ꯇꯥꯎ ꯑꯩꯒꯤꯅ ꯍꯥꯏꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯃꯐꯝꯁꯤꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯂꯝꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯂꯣꯏꯅ ꯂꯩ ꯑꯩꯒꯤ ꯏꯄꯥ ꯂꯝꯗꯝꯁꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯐꯝ ꯀꯌꯥꯗ
ꯑꯩꯒꯤ ꯏꯄꯥꯒꯤ ꯅꯨꯄꯤ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯅꯣꯡꯃꯇ ꯍꯪꯗꯦ ꯑꯩ ꯅꯣꯡꯃꯇ ꯊꯤꯗꯦ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯃꯦꯟ ꯄꯥꯋꯔ ꯃꯅꯤ ꯄꯥꯋꯔ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯤ ꯅꯣꯡꯃꯇꯁꯨ ꯎꯗꯦ ꯑꯩꯕꯨ ꯅꯨꯡꯁꯤꯍꯟꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯕꯨ ꯎꯖꯈꯤꯕꯅꯤ ꯐꯔꯦ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯕꯁꯨ ꯀꯥꯎꯔꯣ ꯑꯩꯗꯤ ꯅꯪꯕꯨ ꯀꯥꯎꯔꯣꯏ ꯑꯩꯗꯤ ꯅꯐꯝꯗ ꯑꯣꯏꯅꯖꯕꯅꯤ ꯑꯩꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯈꯪꯅꯤꯡꯂꯨꯕꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯍꯥꯏꯅꯤꯡꯉꯤ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯕꯅꯤ ꯑꯇꯤꯌꯥꯒꯤ ꯃꯆꯨꯒꯨꯝ ꯍꯣꯡꯍꯟꯅꯤꯡꯗꯦ ꯁꯨꯝ ꯊꯥꯡꯋꯥꯏꯈꯤꯅꯤ ꯈꯜꯂꯨꯕꯗ ꯄꯥꯈꯠꯆꯕꯅꯤ ꯑꯍꯥꯟꯕ ꯆꯩꯕꯥꯡꯅꯤ ꯏꯁꯤꯟꯗ꯭ꯔꯤꯕ ꯑꯁꯦꯡꯕ ꯊꯃꯣꯏꯅꯤ ꯑꯩꯒꯤ ꯈꯪꯕꯤꯗ꯭ꯔꯕ Hey, 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 hey. Sigla na upada tong babo Sigla na sinong pangyamdara Sigla na upada tong babo Sigla na sinong pangyamdara Leirang na kinkini sena jarita Leirang na laikon sang babukang bidare Leirang na kinkini sena jarita Leirang na laikon sang babukang bidare Leirang na laikon sang babukang bidare Atiyaki matsugong honghaninde Sunghamwikini kanlubada pakatsabani Pantong yaudana thaiki dauba Ichil oiram gadaki zabani Pantong yaudana thaiki dauba Ichil oiram gadaki zabani Itil fam yaw dama ichel dudi Turel na tenay nung sibi Itil fam yaw dama ichel dudi Turel na tenay nung sibi Turel na tenay nung sibi Atiyaki matsugong honghaninde Sunghamwikini kanlubada pakatsabani Ahamba jibani isindriba Asimba tamoy ni egi bidraba Habal! Nang itu loy di bawah. Aru bagi hanong tu putra. Habal! Nang itu thong besar tinggal si kiji humum si heli ni ko. Lolong tu putra tu putra. Saksa mana kita tu yang si ibu mengasi sung seter dia boy bo. Nang itu thong besar tinggal si kiji humum yang jeli ni neng ko. Ya tamo. Sini loy buat ikan kari wali menung gele huri bra. Masana putrani khara wala ri tam. Oh, pare. Kita ni. Kita roge. Saya itu topik yes. Kaino Humang tu topik ya bini. miuru kha phajadeba. Fajagra mana sekto tu humang maring karak tu. Aku ju yengam poti ni kangabo. Mainak te lerebadi humang suwa haibase masana tabani. Nungsibabu phangani haibadi awaba sama khangjage haibani. Awai begir hai sibo. Adugi budi aku su tamban na sunglangi damak. Noi hotel yang sini am tengah Yamba. Kan tahu terima kasih thama. Lojere tamo tamo nangana lakpagini da. Ay nang lakoi na ba? Ngan lakoi sa wihan pare da. Ako thambal ko wali sabu phangge na ba? Na ba ni ka? Na ba ni? Ayo bani da yamba. Salo.
ꯑꯩꯈꯣꯏ ꯆꯥꯎꯕꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯑꯣꯟꯊꯣꯡ ꯐꯈ꯭ꯔꯖꯥꯠꯅꯤꯀꯣ ꯑꯁ ꯀꯔꯥꯏꯗꯒꯤꯅꯣꯗ ꯏꯌꯥꯝꯕ ꯅꯅꯥꯎ ꯍꯣꯏꯒꯤ ꯂꯥꯏꯕꯛꯁꯨ ꯐꯩ ꯇꯥꯛꯄꯤꯔꯗꯤ ꯏꯌꯥꯝꯕ ꯍꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯅꯤꯡꯊꯧꯒꯤ ꯃꯄꯣꯛ ꯇꯥꯔꯤꯅꯤ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯕ ꯌꯥꯏ ꯅꯤꯡꯊꯧꯒꯤ ꯃꯄꯨꯡꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯋꯥꯠꯄꯁꯤꯗꯤ ꯁꯦꯟꯅ ꯂꯩꯕ ꯌꯥꯗꯕ ꯑꯣꯏꯅ ꯇꯧꯕ ꯑꯗꯨ ꯀꯜꯂꯛꯄꯗꯤ ꯐꯥꯎꯗꯕ ꯉꯝꯗꯦ ꯀꯩꯅꯣ ꯏꯌꯥꯝꯕꯒꯤ ꯋꯥꯐꯝꯁꯦ ꯅꯅꯥꯎꯗꯤ ꯚꯥꯕ ꯑꯃ ꯏꯇꯥ ꯇꯥꯗꯦ ꯚꯥꯞ ꯇꯥꯗꯕ ꯅꯨꯃꯤꯠ ꯍꯦꯟ ꯐꯔꯦꯗ ꯆꯥꯎꯕ ꯑꯩꯈꯣꯏ ꯊꯝꯕꯥꯜꯒꯤꯗꯨ ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯂꯣꯏꯁꯤꯜꯂꯦ ꯇꯥꯃꯣ ꯈꯔ ꯋꯥꯠꯂꯤꯌꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯃꯣꯆꯥ ꯆꯠꯂꯣ 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 ꯅꯣꯏꯒꯤꯗꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥꯅ ꯍꯦꯛ ꯄꯨꯊꯣꯔꯛꯑꯣ ꯂꯨꯄꯥ 20,000ꯒꯤ ꯂꯣꯏ ꯃꯈꯜ ꯁꯨꯅ ꯄꯤꯔꯣ ꯀꯩꯒꯤꯅꯣ ꯇꯥꯃꯣꯅ ꯅꯨꯡꯇꯤꯒꯤ ꯂꯨꯄꯥ 1,000ꯒꯤ ꯂꯩꯔꯤꯁꯤꯕꯨ ꯂꯣꯏꯅ ꯆꯥꯕꯤꯕ꯭ꯔꯣ ꯂꯣꯏ ꯌꯥꯔꯤꯕꯅꯤ ꯀꯩꯅꯣꯅꯦ ꯂꯣꯏ ꯌꯥꯔꯤꯕꯅꯤ ꯑꯗꯨꯒ ꯊꯝꯕꯥꯜ ꯑꯩꯒꯤ ꯃꯅꯤ ꯕꯦꯒꯁꯦ ꯂꯨꯄꯥ 15,000 ꯁꯤꯒꯤ ꯃꯈꯥꯗꯤ ꯁꯋꯥ ꯍꯥꯞꯇ꯭ꯔꯦ ꯑꯩꯃ ꯑꯩꯅ ꯃꯔꯝ ꯃꯣꯏꯁꯦ ꯀꯨꯏꯗꯤ ꯌꯥꯝ ꯀꯨꯏꯔꯕꯅꯤꯀꯣ ꯑꯩꯅ ꯑꯃ ꯐꯣꯟ ꯑꯝꯇ ꯂꯩꯕꯤꯌꯨ ꯍꯥꯏꯁꯨ ꯅꯣꯡꯃꯇ ꯂꯩꯕꯤꯗꯦ ꯑꯁ ꯕꯥꯞ ꯃꯦꯟ ꯇꯥꯗꯦ ꯏꯇꯩꯃ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯄꯨꯔꯣꯏꯕꯁꯤꯅꯒ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯗꯤ ꯄꯨꯊꯣꯔꯛꯄꯩ ꯃꯥꯗꯤ ꯈꯜꯂꯨꯅꯨ ꯀꯩꯗꯧꯔꯒꯦ ꯏꯃꯣꯆꯥ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯪꯁꯦ ꯃꯤ ꯃꯃꯥꯡꯁꯤꯗ ꯅꯪꯕꯨ ꯁꯥꯎꯕꯗꯣ ꯈꯔ ꯐꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯇꯥꯃꯣꯁꯨ ꯅꯪꯒꯤ ꯃꯣꯕꯥꯏꯜꯗꯣ ꯂꯩꯕꯤꯔꯣꯏ ꯍꯥꯏꯕꯃꯨꯛꯁꯨ ꯅꯠꯇꯦ ꯁꯣꯏꯗꯅ ꯂꯩꯕꯤꯗꯣꯏꯅꯦ ꯌꯦꯡꯉꯣꯏ ꯇꯥꯃꯣ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤꯅꯦ ꯃꯔꯨꯞ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯅꯣꯏꯅ ꯑꯇꯩꯃꯅ ꯇꯧꯗꯅ ꯁꯤ ꯂꯨꯄꯥ 3 ꯇꯥꯔꯤꯅꯦ ꯃꯊꯪ ꯊꯥꯗꯅꯦꯗꯣ ꯑꯩꯈꯣꯏꯅ ꯐꯪꯗꯣꯔꯤꯁꯦ ꯇꯥꯃꯣꯁꯣꯡꯅ ꯈꯜꯂꯤꯗꯤ ꯅꯪꯒꯤ ꯃꯣꯕꯥꯏꯜꯗꯣ ꯂꯩꯗꯅ ꯂꯩꯔꯗꯤ ꯈꯤꯇꯪ ꯑꯄꯥꯛꯄ ꯑꯆꯧꯕ ꯐꯖꯕ ꯑꯃ ꯂꯩꯕꯤꯒꯦꯅ ꯈꯟꯕꯒꯤ ꯋꯥꯅꯦ ꯇꯥꯃꯣꯁꯣꯡꯅ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯁꯨ ꯅꯪ ꯅꯇꯩꯃ ꯁꯣꯏ ꯂꯩꯕꯤꯔꯗꯣꯏꯅꯦ ꯁꯣꯏꯅ ꯅꯪꯒꯤ ꯂꯩꯕꯤꯅꯤ ꯃꯊꯪ ꯊꯥꯒꯤ ꯃꯔꯨꯞ ꯐꯪꯉꯒꯅꯦ ꯏꯅꯥꯎꯒꯤ ꯃꯣꯕꯥꯏꯜ ꯁꯣꯏꯅ ꯂꯩꯕꯤꯒꯦ ꯃꯁꯤ ꯃꯅꯥꯎꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯅꯦ ꯇꯥꯃꯣ ꯃꯆꯤꯟ ꯃꯧꯄꯥ ꯑꯣꯏꯕꯒꯤ ꯉꯥꯡꯅꯖꯔꯤꯕ ꯍꯥꯏꯕꯅꯤꯗ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯋꯥꯔꯤꯗ ꯕ꯭ꯔꯤꯇꯤꯁ ꯉꯥꯛꯇ ꯁꯥꯒꯦ ꯃꯣꯕꯥꯏꯜ ꯑꯃ ꯂꯩꯕꯤꯌꯨꯅ ꯑꯗꯨꯝ ꯉꯪꯅ ꯂꯩꯔꯕ ꯏꯌꯥꯝꯕ ꯃꯣꯕꯥꯏꯜꯒꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯩ ꯃꯊꯪ ꯊꯥꯗꯕꯨꯗꯤ ꯂꯩꯕꯤꯒꯦꯅ ꯈꯜꯂꯒ ꯁꯤ ꯄꯥꯝꯕ꯭ꯔ ꯌꯦꯡꯉꯣ ꯇꯣꯝꯕ ꯏꯃꯣꯆꯥ ꯍꯥꯏꯕꯅꯦ ꯑꯪꯀꯜ ꯍꯥ ꯏꯃꯣꯆꯥ ꯍꯥꯏꯕꯅꯦ ꯀꯅꯥ ꯈꯪꯅꯦꯒꯦ ꯑꯩꯗꯤ ꯅꯪꯒꯤ ꯇꯥꯃꯣ ꯆꯧꯁꯤꯅ ꯆꯥꯎꯕ ꯀꯧꯁꯤ ꯅꯪ ꯇꯣꯝꯕ ꯀꯧꯔꯝꯗꯧꯕ ꯍꯦꯛ ꯈꯜꯂꯨꯔꯦ ꯁꯤꯗꯤ ꯑꯗꯨ ꯄꯥꯝꯕ꯭ꯔ ꯌꯦꯡꯉꯣ ꯁꯥꯊꯤ ꯐꯖꯩ ꯍꯦ ꯁꯥꯊꯤ ꯄꯥꯝꯃꯦ ꯑꯪꯀꯜ ꯃꯃꯜꯗꯤ ꯀꯃꯥꯏꯅ ꯇꯧꯏꯁꯤꯕꯣ ꯌꯥꯝ ꯇꯥꯡꯂꯖꯥꯠꯅꯤ ꯌꯥꯝ ꯇꯥꯡꯂꯖꯥꯠꯅꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯗ ꯉꯥꯔ ꯂꯩꯗꯣꯏꯅꯤꯅ ꯑꯗꯣ ꯑꯪꯀꯜ ꯑꯩ ꯊꯕꯛ ꯊꯤ ꯊꯕꯛ ꯍꯦꯛ ꯐꯪꯕꯒ ꯁꯤꯒꯨꯝꯕ ꯇꯥꯡꯕꯁꯤꯗꯤ ꯂꯩꯔꯒꯦ ꯑꯗꯣ ꯑꯪꯀल ꯅꯦꯠꯀꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯦꯠꯀꯤ ꯋꯥꯗꯤ ꯑꯃꯨꯛ ꯄꯥꯏꯔꯦ ꯌꯦꯡꯉꯣꯏ ꯃꯗꯨꯗ ꯗꯔꯁꯅ ꯍꯦꯛ ꯁꯣꯛꯄ ꯃꯇꯝꯗꯀꯣ ꯃꯗꯨ ꯐꯣꯟꯗꯨꯗ ꯂꯣꯏꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏ ꯎꯔꯕꯅꯤ ꯂꯣꯏ ꯑꯗꯨꯒꯨꯝꯕꯗꯨꯅ ꯑꯩꯉꯣꯟꯗ 10 ꯃꯔꯤ ꯂꯩꯔꯝꯒꯅꯤ ꯃꯆꯥ ꯁꯦ ꯇꯥꯃꯣ ꯑꯩꯒꯤ ꯃꯊꯪ ꯊꯥꯗꯅꯦ ꯅꯪ ꯇꯥꯃꯣꯁꯨꯅꯅꯦ ꯅꯪ ꯃꯣꯕꯥꯏꯜꯗꯣ ꯂꯩꯕꯤꯔꯒꯦ ꯁꯤ ꯂꯩꯖꯔꯦ ꯇꯥꯃꯣ ꯇꯥꯃꯣꯆꯧ ꯈꯪꯉꯤꯕ ꯇꯥꯃꯣꯆꯧ ꯁꯨꯝ ꯈꯪꯖꯤꯜꯍꯧꯕꯩ ꯋꯥꯅꯤ ꯑꯗꯣ ꯑꯪꯀꯜ ꯐꯦꯁꯕꯨꯛꯀꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯐꯦꯁꯕꯨꯛ ꯂꯣ ꯑꯁ ꯐꯦꯁꯕꯨꯛꯀꯤ ꯋꯥꯗꯤ ꯍꯥꯏ ꯀꯥꯟꯗ ꯏꯕꯨꯡꯉꯣ ꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯕ ꯐꯦꯁꯇꯣ ꯑꯗꯨꯐꯥꯎ ꯂꯣꯏ ꯎꯕꯤ ꯑꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯐꯩ ꯑꯅꯤꯃꯗꯤ ꯌꯥꯝꯅ ꯂꯧꯕꯒꯤ ꯐ꯭ꯔꯤꯗ ꯍꯥꯞꯆꯔꯕꯅꯤ ꯃꯐꯩ 2 ꯍꯥꯞꯄꯦꯕ ꯍꯣꯏ ꯍꯣꯏ ꯐ꯭ꯔꯤꯗ ꯍꯥꯞꯄꯤꯔꯕ ꯑꯩꯈꯣꯏ ꯊꯝꯕꯥꯜꯒꯤ ꯐ꯭ꯔꯤꯗꯨꯗꯤ ꯑꯩ ꯆꯥꯕꯨ ꯆꯥꯊꯣꯛꯑꯔ ꯑꯩ ꯁꯣꯕꯣꯛꯇ ꯍꯥꯞꯄ ꯊꯝꯃꯒꯦ ꯃꯆꯥ ꯍꯦ ꯇꯥꯃꯣꯁꯨ ꯋꯥꯏꯒꯦ ꯑꯎꯕ ꯄꯥꯝꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯃꯤꯒꯤ ꯈꯨꯗꯝ ꯅꯠꯇꯦꯀꯣ ꯌꯥꯔꯦ ꯅꯪ ꯑꯪꯀꯜꯒꯤꯗꯣ ꯄꯤꯊꯣꯛꯈ꯭ꯔꯣ ꯇꯥꯃꯣꯁꯨ ꯃꯊꯪ ꯀꯩꯅꯣ ꯑꯎꯕꯗꯣ ꯄꯥꯝꯗꯕꯤ ꯎꯗꯕꯗꯣ ꯄꯥꯝꯒꯗ꯭ꯔꯅꯦ ꯍꯥ ꯊꯝꯕ ꯅꯠꯇ꯭ꯔ ꯆꯥꯎꯕ ꯃꯥꯅꯦ ꯃꯣꯆꯥ 이때만 소리를 내비게봐 미기 맛보도 비토고 세 이나오디 말 먹고 비토고봐 ꯑꯩꯈꯣ이 ꯊꯝꯕꯥꯜꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯗꯤ ꯏꯀꯥꯏꯒꯦꯕꯨ ꯇꯧꯏꯗ ꯑꯪꯀꯜ ꯑꯃꯟ ꯃꯥꯏꯕ ꯂꯩꯇꯦ ꯑꯍꯟ ꯃꯝ ꯂꯩꯇꯦ ꯄꯥꯝꯗꯦ ꯃꯤꯗ ꯑꯣꯏꯔꯣ ꯐꯣꯟꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯅꯦ ꯃꯣꯏꯁꯥ ꯃꯥꯅꯦ ꯑꯪꯀꯜ ꯑꯩꯈꯣꯏ ꯏꯇꯩꯃꯒ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯕꯁꯤꯗꯤ ꯅꯨꯡꯒꯤ ꯖꯨꯛꯀꯤ ꯃꯤꯅꯦ ꯑꯗꯨꯝ ꯆꯥꯟꯅꯖꯈ꯭ꯔꯕ ꯊꯣꯛꯄꯅꯤꯗꯀꯣ ꯏꯃꯣꯆꯥ ꯅꯪ ꯁꯥꯟꯅꯔꯝꯕ ꯀꯌꯥꯁꯨ ꯁꯥꯟꯅꯔꯛꯇꯕ ꯌꯥꯎꯏ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯣꯏ ꯇꯥꯃꯣꯆꯧꯒꯤ ꯏꯇꯩꯃꯅ ꯃꯔꯨꯞ ꯐꯪꯕꯗ ꯅꯪꯒꯤ ꯐꯣꯟ ꯑꯃ ꯂꯩꯕꯤꯅꯤ ꯍꯥꯏꯗꯅ ꯑꯗꯨ ꯂꯩꯔꯨꯅꯨ ꯇꯣ 너에게 말은 또 방간다 이건데 루파 리싱 아마니다 이건데 피라 로래 아주 심두가 이건데 피라 나 아담 라우게로 아주 아마나 ꯑꯗꯤ ꯑꯪꯀꯜ 라우네 왜 너희 나 때문에 통바 사연사 이 눅띠기 짜래 야 마위 너희 때문에 통바 강소이도 짜는 거 와네다 아도 너희 때문에 통바 강소이도 ನಂ기 서룩다기 이건데 때꼴랑당 비자방 온거다 소이드레 칼로 안갈 소이드레 소이드레 도 세 바이오 세 텐도 여보이 이게 가득이 능 사절 가를 로이 로로 아이고 텐도 세ꯊꯣꯛꯄꯅꯤꯀꯣ ꯊꯝꯕꯥꯜ ꯅꯞꯁꯤꯒꯤꯇ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯑꯉꯥꯡꯁꯤꯗ ꯅꯪ ꯆꯠꯂꯒꯦ ꯆꯥꯕ ꯆꯠꯂꯦ ꯍꯩ ꯍꯣꯏ
ꯅꯪꯕꯨ ꯃꯤ ꯃꯃꯥꯡꯁꯤꯗ ꯐꯖꯔꯤꯕꯁꯤꯕꯨ ꯃꯤ ꯑꯉꯥꯡꯁꯤ ꯅꯪꯁꯨ ꯈꯤꯇ ꯍꯥꯏꯖꯤꯜꯂꯗꯤ ꯐꯩꯗꯅ ꯃꯣꯕꯥꯏꯜꯁꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯦ ꯄꯥꯔꯤ ꯂꯩ ꯇꯞꯊꯣꯛ ꯅꯪ ꯇꯞꯊꯣꯛ ꯍꯤꯡꯕꯒꯤ ꯑꯥꯔꯊꯁꯤ ꯀꯩꯅꯣ ꯃꯋꯥ ꯂꯧꯗꯦ ꯑꯩꯅ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯁꯦ ꯏꯚꯥꯏ ꯑꯩꯈꯣꯏ ꯁꯤ ꯂꯩꯕ꯭ꯔꯣ ꯄꯥꯔꯤ ꯅꯪꯒꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯑꯣ ꯁꯣꯔꯤ ꯑꯩꯒꯤꯁꯦ ꯍꯧꯔꯛꯄ ꯅꯠꯇꯦ ꯑꯩꯁꯦ ꯑꯩꯒꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯏꯅꯦ 이바이 레이브레이시야. 파리야, 이바이 시들레, 이바이 시들레, 이바이 시들레 피. 이바이. 하오네. 호텔 밥먹이 분식도 뭐 이바이 농아이 비리보. 힘들어도 야다버리네 그리디 우파일레리 파리. 아주 무혼나래더나. 파리네. 이바이게 호텔 밥먹이 분식시비도 그런 말 파리. 넌뭐 농안데도 놈이다 보고 유타가 릴리브 넌이 분식도 뭐 농아이 리브러니 파리 넌 거. 이바이 농아이 때다 이바이. 유타잉 오범 강대. 탁들이야 타모 이제 빵까이 이바이. 파리야. भाई मसी पुरमक से है तो भी नंगे थोन मंगा खरीबा अईबु वालीबा अईबु कफलीबा अई से ना इन हक ले गई मतम ददी अई अवार पर केंद्र लेम दबनी इबाई की नाक लाख पुसी गम इसे नहीं बु मसादा ने लूर चान तो बिरपने अदु आई हो सकती शायरी भाई मशीगी नुपी से नुपी दी थीजलु रे दबु युम द ले होरी बा नुपी दी भाई नुपी दी की नुपा दुदी आई ओइरमद्रे भाई पारी कइनो नंग हाइदुबो अदुन नुपा थोक्तबा खनगनो नंगना सेन थोक्तबदुदा माना खुदोंग चाबा लौरिबनी नंगबु पंगनो कइदौरबगी इबुंगो इसे पंगदुना येंगे कैत कानरमद्रे सिंगगजु येंगे कैत कानरमद्रे इसे अये अदुम पंगजरगे मागी थमोइना पेंजनबा नाइखो मागी ब्यूटी पार्लर दुदी कमदौरी इसे ब्यूटी पार्लर का लोई तोखरे नै इसे होजिकति मा अहिंगे लेरांग वनखरे अइने हेक तुम खरकांद मोबाइल की कस्टमर वनखरे इसे सेक्रेटरी ने जो है रिसेप्शन ने जो है मनिंग तमना इरांगी नबुन तुरेंदा तौथगरे माइसे इसे रेंगोंदा पैसा थोकते दा हाइदना मतम अमदा इसिलुपा युमदा पुलप लेरिंगै मतमदा अखोय लेकाइदा अखोयगी लेंगादा आइने पैसा इरानाना थोमनिसे अदु इसे आई होसिति साय आई होसिति लोइरेसे पारी अदुमना खनगनो पुंसी हाइबसिदी मसी ngaktani मियोइबगी पुंसीबु कनाना तंबा ngambagi पुंसी पुंदा तारा सिगदो पुंसी अदु इसे आइना पुंदा तारागा सिगदो पुंदुदे लैरमद्रे इसे पारी इसे आई ngawre इसे 파리야. 세세 이바이 와이게. 영어이 너는 혹시 하리도 야 마이데 보와니. 능 아두고 모아도 못동 모나 하이거는 파티고. 이바이 하이데 bakayama mi loina hainaidu디. 또 하이데 bakayama 수 아이네 또보다 이바이 까나나 까이 하이두리 이바이. 이바이 이싱 탁게 바이. 야예 능 이싱 탕으로. 이바이 이싱 야 이바이 비에 까마땅 탁게. 소리 바이 소리. 아이 해베시. 야래. 라스. 세세 더. 이 이제 통고 하니 이래서 야미영이다. 파리야. 통뿌리도 거는자. 능 뭐해서 저 파리 능 오토 뿌리도 거 능자. 세세. 거의 쫄리니 싶어. 이바이 아이 그 중앙 데서 계속 또 이바이. पारी 이제 소리 이바이 아두디 아이 무살라게 오. पारी ngaiko 네 파리야. 나 시는 거 거예. 랑이 사나 버게 기노 그노 나 시는 그 피닝 거 nangi 말. sana puko 야래 그 기노 세세. 나 시는 야니세 아이 카이트 사닝들이세 아이 요새 카이트 밤드레 이제는 노바부 눅시비라거든요 이제 누가 따라 각성 비우베 아스 누비들이 니네 탁배 유세 나오 하이버지 소가야 되베 이제 누가 따라 각성 पारी यू थंगना पैसा लेते 이제
ꯅꯧꯄꯥꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩꯁꯦ ꯑꯩꯅ ꯁꯤꯗꯒꯤ ꯍꯟꯈꯤꯕꯗ ꯚꯔꯥ ꯑꯣꯏꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯌꯦꯡꯅꯤꯡꯗ꯭ꯔꯕꯅꯤꯅ ꯏꯆꯦ ꯑꯩ ꯆꯠꯂꯒꯦ ꯏꯆꯦ 파리 야리 너 야리 너 와가는 야 안강 그 소리 파리야 파리 세 이베이 와이게 야시 이바이 레리시디 너 마이 큰 방너 브로 제제제 야시 이바이는 비를 노리게 돌게는 부사도 제제제 이바이야 제제 바쌈시 이바이 비리 빠셔로 제 영어 이바이 와이게 시지는야 난 그노 능 산닝 것도 두칸데기 레이로 아두가 사르가 용용도 살르가네 용도 이리에는 포타르가 레이고 이바이 너가 세복 팀도 비비디 야버니 아도 호텔 주 항등아리 내시에서 뭐돈도 탐만 무슨 농아이들 또거니 능 답나 용용도 살로고 이바이 아니다 이바이 아이 개수 ngaude ngauti 능 ngau이 하이데다 ngau이 이바이 시 파리 낭이 피밤두다부 낭무 까나나 ngaude 하이가도리ꯕꯅꯣ 유두다 탁라 농 하이버수 야바까 볼라이티다고 이붕어 낭샤 이제 아이 우지간지 유 탁드레미 유나이 탁부기 원해 야래 마나루는 그이 돌게는 뭐 탐발는 거 마크땅 현실라 잉 시디 마나 보는 야래 아시바지 분매 빨리 해 아시 야래 네가 저 뿌라 뿌는 놈이네 하라오바 다 저것이 그나는 뭐 아이게 유파네 타즈디도 이런 뭐이다 오이르바니 아숨바니 누피 하이베 인더비 마 라우르바데기 아이게 유파기 피밤세 아시 여우키르바니 아도 너슈 누피 티바 마탐다 문나 예nga 티우고 이때마 이디 용 발라로이 텐더 칼링 마루 크로 폼 신도 이거 폼 숨내게 이때마 아도 이때마 다서봐 아코이 신옥세 코이 마바 보세 누파 타레 누피 타레 punna taret ani kun gani pani ega taram ri hage to 오이냐 뿌리 뻘리 그럼 자 그래 이런 거 taram ri hage to ni कोई हराव बोला इसे मादी करो दे पैसा कलेक्शन लग बने नंग पासबुक दंग लोग थोरो चलो ये मा बोय दो ने माना अनुबु सिंदो मा बने बोय दो नंग तो पुथरो ए ngai khone haraw husiki to ko kai nui na sinau si nupa tare nupi tare tazo as adu di nupi tare tu di main pangra ba amda pandri adu nang na khang ak to re mani ni ko ithang haktani aina to mane adu ne si andri sai kya sura 이시엔도 사히디 잡잡아 관계 쳇바데디 막 광도 ai 아도가 이양반들아 그 미안한 당동 가긴다 우리 adu kai gi no nupi tare to main pan di ke do re 아 거의 만팅문이다 kari ya 아 거의 시승자 오빠 얌사 하얌 생해봐 아데 미마யும் 살아가 미마யும் 가이니 니파 핑바 여러분들 부비들은 토이망니 이마이 eng가 뭐시니 ima bab yam dai ima bab yam dai 이마 와큰 다르잔 파리니 누피 징그러 많이 떠오는 와클 많이 걸 마음 반들 수누파 징도나 홍르 플로 마음 반들 두디야 하영 누피가 기라간다 누피가 타고 와니 얘들아 낭 동네 릭선는 떠오리 우리니네 하 아도네 때다 아코이 바반 팅문이 거이노 해줘 너티 하라고 너이시부 누피가 마음 반을 너이 만 팅예야 누파가 마음 반을 너이 바바나 팅예야 볼랍 홍르 너이 지나시나 마음 더 반들이야 너희 뭉지가 놈이 소일레르머니 뭐 어떻게 뭐 아까인들이 계셔 이 하지겠다 저 보세 제자 아코이 신호 아코이 니빠뜨리세 얌핑해봐 얌핑해시 아코이 가이다 굴리비도 거부니 밤래 노마이나 모는 핑절루브네 아드마시 강호디 구tum도 얌짜오이 뽀위 아이 주바시나 빡 낙폭번은 아우데 숭아오네디 헤뚝 동로 성득정 도래 제제제 이놈의 따사도 핑전드라 뭐니 나 놈은 무슨 거 되는다 पानी खला मने दरा कोई तलवारी बास पाई कोई शर्माल कोई सु पांद्री खलन पेंथो अब पैसा बकनी वाले से तुम ngaय फिरदा 탐바 그노니 하러 보기 뭐 이문 보는 게 뭐지만 와리니 하너 보는 와리 이게 뭐 뭐지만 와리지 이슬로 그리 소이 탐바라 거기 하러 보지 마디 배사 야우들이 소이 숙제 띠니 세세난 마빠도 발 이행을 또고 나중에 보여 지도부는 밑에 마빠수네 에 cái số nó nào lại đi em phải 사드라니 cái English to honors này cái ở đây sẽ lúc lại học tụng này cái nào được cái ABC cao 야래 탐바 이때 뭐지 하나 좀 비사로사 또 어디 호텔 범벅이나 안 팔아야 때문에 호텔 범벅 여부디 식수가 양 벌써 또 하나도 많은데 때문에 양 벌써 이거 하러보는 기도하게로 야니 돔짝이 아니건 아도 다소봐 마탕 다디디 다소고 머룩 पैसा도 라금 펑데니고 마탕 다 따라보도 마탕 다 따라메 아도 पैसा 로보 라고도 다소보 여우두스네 이때 뭐는 소비야 되고 이때 뭐
ꯑꯇꯩ ꯂꯩꯔꯤ ꯌꯦꯟ ꯃꯌꯨꯝꯁꯤ ꯀꯌꯥ ꯌꯣꯜꯂꯤꯗꯦ ꯃꯥ Ibungo lawgi hairo. ꯑꯃ ꯁꯨꯝ ꯍꯥꯎ ꯌꯦꯡꯉꯨꯁꯦ ꯈꯜꯂꯤꯅꯤ ꯃꯤꯉꯣꯟꯗꯗꯤ ꯑꯃꯗ ꯂꯨꯄꯥ 10 ꯌꯣꯟꯕꯅꯤ. ꯏꯕꯨꯡꯉꯣꯅ ꯂꯧꯒꯦ ꯍꯥꯏꯔꯒꯅ ꯑꯅꯤꯗ ꯂꯨꯄꯥ 90 ꯌꯦꯛꯄꯤꯔꯝꯃꯣ. ꯑꯩ ꯏꯇꯩꯃ ꯌꯥꯏ ꯑꯅꯤꯅ ꯑꯣꯏꯖꯔꯦ ꯑꯩ ꯑꯃꯈꯛ ꯂꯧꯒꯦ ꯈꯜꯂꯝꯕꯅꯤ ꯑꯅꯤ ꯂꯧꯔꯒꯦ ꯏꯇꯩꯃ ꯑꯩ ꯑꯅꯤ ꯂꯧꯅꯅꯕ 이마ꯅꯕ ꯑꯝꯇ ꯍꯧꯔꯨꯈꯤꯒꯦ ꯐꯖꯔꯤꯅꯤ 이비에마 ꯅꯪꯁꯨ 호텔 ꯐꯝꯕ 여러분들이 kuidriye as ꯅꯪꯁꯨ ꯄꯣꯌꯣꯟ 자요ꯟ디ꯐꯖ리ye 이비에마 ꯃꯁꯛꯁꯦ ꯅꯨꯡꯁꯤꯗꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯩꯒꯤ ꯍꯣꯇꯦꯜꯁꯤꯗ ꯂꯥꯛꯂꯒ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯗꯤꯜꯂꯦ ꯈꯥꯏꯕ ꯉꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯈꯥꯏꯒ꯭ꯔꯦꯗꯅ ꯃꯣꯏ ꯑꯗꯨꯝ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯉꯥꯎꯕꯤꯁꯦ ꯐꯔꯦꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯤ ꯈꯇꯪ ꯁꯤꯡꯉꯥꯏꯁꯤꯗ ꯀꯣꯜꯂꯤꯛ ꯑꯃꯥꯡꯕꯁꯤꯡꯁꯦ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨ 야래 붙일러지 ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅꯤ ꯗꯨꯀꯥꯟꯗꯨꯗ ꯆꯪꯃꯤꯟꯅꯕ ꯃꯇꯝꯗ ꯑꯃꯁꯤꯅ ꯎꯔꯒ ꯑꯩꯈꯣꯏꯅꯤ ꯀꯔꯤꯅꯦ ꯈꯟꯒꯅꯤ ꯑꯩ ꯀꯔꯤꯅꯦ ꯈꯟꯒꯅꯤ ꯏꯃꯥ ꯄꯦꯝꯃ ꯃꯣꯏ ꯂꯣꯏ ꯈꯪꯉꯝꯃꯅꯤ ꯑꯩꯁꯦ ꯇꯥꯃꯣꯒꯤ ꯍꯥꯏꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯝ ꯔꯤꯁꯤꯞꯁꯟꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯂꯣꯏ ꯈꯪꯉꯝꯃꯅꯦꯕ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯈꯪꯉꯝꯃꯅꯦꯕ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯄꯥꯎꯅꯥ ꯀꯩꯊꯦꯜ ꯊꯥꯡꯒꯥꯟ ꯀꯩꯊꯦꯜꯗ ꯂꯩꯔꯦ ꯅꯪꯅ ꯔꯤꯁꯤꯚꯔ ꯑꯣꯏꯗꯨꯅ ꯂꯝꯍꯥꯡꯗ ꯅꯠꯇ꯭ꯔꯣ ꯑꯗꯨꯏꯁꯨ ꯑꯩ ꯑꯗꯨꯝ ꯆꯪꯕ ꯈꯤꯇꯩꯕ ꯑꯩꯗꯤ ꯁꯛ ꯐꯖꯕꯅꯤꯅ ꯃꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯉꯛꯀꯅꯦꯕ दुकान फमीसीसु निपानेबा लाओ चंगस लाओबा ना को लाओ चंगस नंग नसाना तोमना नसक फजै हायरमनि फजरमनि फजैना अदो फजबाय से करिम तो ओरमद्रे थाजबो ओरम थाजबाय सिसु करिम त नलमद्रे पैसाउ पायरबा ला अरानब तौरसु अदुम थाजर से अदो 시 중겸세 마시 샤샬로 아두가 쌍어 양주 돌아가다네 이 나이브 딸리 하기니 가는 나데 이사드나 답다나 하리바 누피시 중겸네 하리네 이 마나가리 아마 레이루도 소 아만 모르면 이까 오 따모나 따우고 하기도 나타 얌자디바 슬라오바 하기부디 마땅 사람들 부야해보 아이디 답다기 세동아랑 학담 예 싸워 할시 तामुन संग याद रखनी ना अदुई गन्ना ओ यार नंग अदुई गन्ना तो आई भाप तारे अब हाय मैं सारी लिसिंग मंगा दुगा सिकी मंगा सिगा तारा सुरे को शायद फॉलो कर दम अदु बदी बाबा तो पिरे किना ꯑꯩꯅ ꯉꯁꯥꯏꯒꯤ ꯇꯥꯃꯣꯒ ꯆꯪꯉꯨꯁꯤ ꯍꯥꯏꯔꯤꯗꯣ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ ꯌꯥꯔꯦꯅꯦ ꯁꯤꯒꯤꯅꯦ ꯑꯩ ꯆꯪꯈꯤꯒꯦꯀꯣ ꯂꯩꯔꯝꯃꯨꯀꯣ ꯌꯥꯔꯦ ꯆꯪꯉꯦꯀꯣ ꯆꯠꯂꯣ ꯍꯥꯏ ꯅꯪ ꯀꯔꯤꯗ꯭ꯔꯣ ꯀꯥꯏꯗ ꯅꯪ ꯆꯠꯂꯤꯗꯣ ꯑꯩ ꯀꯧꯔꯤꯁꯤ ꯅꯪꯅꯤꯅꯦ ꯑꯩ ꯃꯔꯨꯞ ꯀꯧꯕꯤꯔꯤꯁꯤꯕꯣ ꯑꯗꯨꯃꯅꯤ ꯀꯧꯖꯔꯤꯁꯦ ꯑꯩꯕꯨ ꯁꯛ ꯈꯪꯕꯤꯗ꯭ꯔꯕꯣ ꯑꯩꯁꯤ ꯅꯄꯥꯅꯦ ꯈꯪꯖꯩ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯖꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯥꯅꯗꯤ ꯁꯨꯞꯅꯈꯛꯀꯤ ꯃꯤꯅꯤꯠ 5 ꯈꯛ ꯀꯥꯏꯊꯣꯛꯇꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯤꯗꯦ ꯀꯧꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯁꯤ ꯌꯥꯝ ꯀꯥꯐꯥꯠꯂꯝꯃꯦ ꯈꯨꯄꯥꯛꯁꯤꯅ ꯁꯦꯠ ꯊꯥꯔꯗꯤ ꯊꯥꯗꯨꯅ ꯋꯥꯔꯛꯄꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯕꯁꯨ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯗꯤ ꯍꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯝꯁꯨ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯑꯥꯔꯊ ꯈꯪꯗꯦ 세 루파 리싱 따라 보고 개개는 어월 빨리고 야자라니 아이고데 ATM 카드 아마 피기비두고 거위라봐 아이 쉘 와테 아이 쉘기 दरकार लेते मसी मोम तौरमेन है कोई न उनदबदगे नंगो करम यमत लेरिगे खंगदे लेनिंग मफमद लेरि सेल पाइबे मपागी मसाइनबो ओवत प लेगद्रा खंबिनिंगगदि फोन नंबर पिजरमगे जरूर है नंगी फोन नंबर बंगोद लेते ब्रो आई थबक संगतने लात्रिदो नंग लेनिंग म युमद लेगो युम अदु गामदो मी यांगाव ब mga ide tamwa
프레임 야우거니 가져버리 용네 집 가져버려 띠용 빡빡 띠용 바바 부대신 미란 거니 아이 뭉쳐 서로게게 막시엠당디 할지랑 게 셰양나 뿌르막 라이브 야다 그래 빨리 와보는 녀시고 허지기 맞담다 뭐 세나 라이브 야도 뭐 같이 라이브 하시고 세세세 세수 빠샤나 라이브 아더기냐 세수 빠샤나 라이브 사리데기 콩라우데기 빠샤나 라이브 막더니 아시에 아이기니 빵 거기 오거든이네 해마 아이디 그나 강니기 마나 혹시 하람마두고 아이기 꼭 나롱 거 따냐 사이드 예이 롱떠버리네 아이디 그나는 강니기 다 뭐야 다모네 딘 하기 하이서 하이드나 아도 다 뭐야 다모수 이리스 카디 라고 타버니 에 라우리 시디게노 마렌 시와디게노 승아고 빠미니나 봐 에 라우게네 리 시와디게노 칼로노 아이 네 행리행랑 리스 라우니 너래와 해마 뭐이다 아이디 뭐이다 락보 우호드리더나 뭐이다 뚜 망들이 빼면 빠시 아이코이 보스니 세자오 바이버 사무 하이드나 레박스도 파오리바 뭐이다 어따 그러면네 어따 그러모 아이는 먹는 거를 못 돌이봐. 아이는 비가 행어 돌기도 먹다. 아이는 먹는 거를 못 돌이봐. 빠샤 바이비기라. 하, 빠샤 바이비기라. 고이롱게, 저로 뚝 도매 놓으셨어. 말 보고 해봐 세영 꿈날라 보여놓으셨어. 아주 너는 감시키고. cái nó mới đang hàng gì chứ mẹ ta vẫn ta cái nó khăn người nó ngao rồi vẫn nó 아이 ngау를 해보시는 하는 강디브라. 아이디 꾸이는 ngау와. 힘내 시리바기 보시시고. 확상 되게 도와이네 시키들 있는 거 아니고. à đuổi đi năng nào hay tôi hay bên đi nè ai cũng nói hello ai cũng biết hello ai cái nín cầm bật năng nhớ là cái nó 너희 이몽 만웅기 와리 와이버데기 아이시아 사와 모르티 이몽 금 따라바네 따바디 와라바네 뭐가 우리부 코딩 말씀 만났대 따리부 코딩 말씀 만났대 레이다 사루파한데 마타공 빵앙앙마서 따리부 미싱이서 그렇게 한 법해 ጳ우탁투디 강제래두고 럭신마디 감사드려. 말음디 아이기 누피기 마땅다 만웅마pan 강비바 할거디 마하키 마마웨는 거네. 아드나부 할라마나 누피 티딩아이다 호로팜 이행우 하이너리비네. Love is blind kasi. Kanyam to oiram de. Hey nupi, masipun nupi no ko ni ton mangal tani ko. Ay siya na iginak ta ngay matam dadi. Nupi gi phajabase. Mangam da bane. Adu nang na iginak ta lagi gidi. Nupi gi phajabase purmang mak purmang loy. Ay ngasi digi yutaroi. Ay ngasi digi yutaroi na kalamane. Adu 아이 것이 유 터기 그래. 아이 것이 유 빼는 터기 그래. 이제 너 바보 뭐라고 거 이제. ôi đâu ta mua hao ai mà bọn ta thiên giới khi na tra bờ đi nè ble là một con mà xả xí lệ thật nó xả nữa này mình xí rồi đâu mà cái sao mai bagi mantra tu sului thok kre ai pan ta sala gam te lo khi ge ba nó mi mga ni khak da di su ti pi na bi ko ta mo nang na suti ni ga mai na pidi bro adu ni da na ta mo pi na ni pidi sa ai salu khi ge ko ta mo moi da Masih pi na ni pa ko ding make nga thu theng thu amadang amunga masih football ka sana ti phau ni tamuso ina ma phang bro tamuso ai khoi ina ma phang bro tamuso 펑드레메마 땅우성도수 와하면 로에마니고
तमुसो अखोइसे हिंगने सिबा पुसी है ओइरेको तमुसो ꯏꯃꯥ ꯀꯞꯀꯅꯨꯁꯤ ꯂꯩꯀꯥꯏ ꯇꯥꯕ ꯌꯥ ꯋꯥꯅꯗꯤ ꯀꯞꯀꯅꯨꯁꯤ ꯇꯣꯛꯑꯕꯁꯤ ꯀꯞꯀꯅꯨ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯀꯣ ꯇꯥꯃꯣꯆꯧ ꯂꯥꯛꯑꯒ ꯋꯥ ꯇꯥꯟꯅꯔꯁꯤ ꯀꯣ ꯀꯞꯀꯅꯨꯁꯤ तमुसो ꯃꯦꯝꯃ इनमा भंगलबो तमुसो ꯇꯦ ꯐꯪꯕ ꯇꯥꯃꯣꯆꯧ ꯇꯥꯃꯣꯆꯧ ꯐꯪꯗꯦ ꯃꯌꯨꯝ ꯆꯠꯂꯒꯁꯨ ꯍꯪꯉꯨꯕꯅꯤ ꯃꯌꯨꯝꯗꯁꯨ ꯂꯥꯛꯇꯦ ꯍꯥꯏꯔꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗꯁꯨ ꯆꯪꯅ ꯍꯪꯉꯤ ꯀꯅꯥꯝꯇꯅ ꯈꯪꯉꯤ ꯍꯥꯏꯔꯛꯇ꯭ꯔꯦ ꯀꯗꯥꯏꯗꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯅꯣꯏꯒꯤ ꯅꯥꯇꯦꯡꯗ ꯊꯤꯔꯨꯗꯣꯔꯤꯁꯤ ꯃꯦꯝꯃ तमुसो ꯇꯥꯃꯣꯆꯧ ꯁꯤꯀꯣꯛ ꯌꯥꯝ ꯉꯥꯎꯔꯦꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯤꯊꯛꯀꯦꯔꯣ ꯃꯦꯝꯃ तमुसो ꯇꯥꯃꯣꯆꯧ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ओइ तमुसो ꯇꯥꯃꯣꯆꯧ ꯑꯩꯈꯣꯏꯅ ꯄꯣꯠ ꯍꯦꯛ ꯂꯧꯐꯝ ꯗꯨꯀꯥꯟꯗꯒ ꯑꯩꯅ ꯆꯠꯂ ꯍꯪꯉꯨꯕꯗꯁꯨ ꯏꯇꯩꯃꯗꯨꯗꯤ ꯄꯨꯡ 1:30 ꯇꯥꯕ ꯑꯗꯥꯏꯗ ꯍꯟꯈ꯭ꯔꯦꯅ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯒꯤ ꯗꯤꯁꯄꯣꯒ ꯄꯦꯛ ꯇꯧꯅꯕ ꯄꯣꯠ ꯂꯧꯐꯝ ꯗꯨꯀꯥꯟꯗꯨꯗꯤ ꯍꯪꯉꯛꯄ꯭ꯔꯥ ꯍꯪꯉꯦ ꯇꯥꯃꯣꯆꯧ ꯑꯣ ꯅꯤꯡꯁꯤꯡꯉꯦ ꯇꯥꯃꯣꯆꯧ ꯀꯩꯗꯧꯔꯦ? ꯗꯨꯀꯥꯟꯗꯨꯗ ꯌꯥꯎꯕ ꯁꯦꯜꯁꯃꯦꯟ ꯑꯃꯅ ꯍꯥꯏꯕꯗ ꯏꯇꯩꯃꯗꯣ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯒꯦꯅ ꯍꯥꯏ ꯍꯥ ꯆꯞ ꯆꯥꯕꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯇꯥꯃꯣꯆꯧ ꯍꯦ ꯑꯗꯨꯗꯤ ꯅꯨꯄꯥꯗꯨ ꯃꯤꯑꯣꯏꯗꯨ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏ ꯃꯣꯏꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯕ꯭ꯔꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯝ ꯆꯠꯈꯤꯅ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯇꯥꯃꯣꯆꯧ ꯁꯦꯜꯁꯃꯦꯟꯗꯨꯗ ꯍꯪꯍꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯪꯉꯨꯁꯤ ꯂꯥꯎꯗ ꯗꯨꯀꯥꯟꯗ ꯆꯠꯂꯒ ꯍꯧꯖꯤꯛꯁꯦ ꯄꯨꯡ 10 ꯇꯥꯔꯕꯅꯤ ꯇꯥꯃꯣꯆꯧ ꯍꯧꯖꯤꯛ ꯀꯥꯏ ꯆꯠꯂꯒ ꯍꯪꯉꯨꯗꯣꯏꯅꯣ ꯗꯨꯀꯥꯟꯗꯗꯤ ꯄꯨꯡ 5-6ꯗ ꯂꯣꯟꯕꯅꯤ ꯁꯦꯜꯁꯃꯦꯟꯗꯨꯒꯤ ꯃꯌꯨꯝꯗꯨꯁꯨ ꯑꯩꯗꯤ ꯈꯪꯗꯦ ꯀꯗꯥꯏꯗꯅꯣ ꯍꯧꯖꯤꯛ ꯊꯤꯔꯨꯁꯤ ꯇꯥꯃꯣꯆꯧ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯤꯕꯨ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯈ꯭ꯔꯕꯣ ꯇꯥꯔꯕꯅꯤ ꯇꯥꯃꯣꯆꯧ ꯇꯥꯃꯣꯆꯧ ꯅꯍꯥꯟꯈꯩꯗꯤ ꯏꯇꯩꯃꯒ ꯇꯥꯃꯣꯆꯧꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯉꯁꯤꯅ ꯀꯩꯗꯧꯕꯒꯤ ꯏꯇꯩꯃ ꯃꯊꯟꯇ ꯊꯥꯕꯤꯔꯤꯅꯣ ꯇꯥꯃꯣꯆꯧ ꯃꯣꯆꯥ ꯇꯥꯃꯣꯆꯧꯁꯤ ꯉꯔꯥꯡ ꯈꯤꯇꯪ ꯊꯦꯡꯅ ꯇꯨꯝꯃꯤ ꯑꯗꯩꯗ ꯀꯣꯛ ꯆꯤꯛꯄꯗꯨꯗ ꯅꯇꯩꯃꯗꯩꯅ ꯀꯣꯛ ꯆꯤꯛꯑꯦꯅ ꯍꯥꯏꯔꯨꯕꯗꯒꯤ ꯍꯣꯇꯦꯜꯒꯤ ꯄꯣꯠꯇꯨꯗꯤ ꯃꯥ ꯑꯗꯨꯝ ꯂꯧꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕꯅꯦ ꯑꯗ ꯑꯩꯈꯣꯏꯅ ꯌꯧꯕ ꯂꯨꯄꯥ ꯂꯥꯛ 3 ꯇꯥꯕ ꯃꯔꯨꯞꯇꯣ ꯑꯗꯨꯁꯨ ꯉꯁꯤ ꯐꯪꯒꯗꯕꯅꯤ ꯂꯨꯄꯥ ꯂꯥꯛ 3ꯗꯨꯁꯨ ꯄꯨꯔꯒ ꯉꯟꯇꯥ ꯂꯥꯛꯑꯒꯦ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕꯅꯤ ꯁꯣꯏꯗ꯭ꯔꯦ ꯇꯥꯃꯣꯆꯧ ꯇꯥꯃꯣꯆꯧ ꯁꯣꯏꯗ꯭ꯔꯦ ꯀꯩꯗꯧꯔꯦ ꯁꯣꯏꯗ꯭ꯔꯦ ꯇꯥꯃꯣꯆꯧ ꯀꯩꯅꯣ ꯅꯪ ꯁꯣꯏꯗꯦ ꯑꯗꯨ ꯀꯩꯅꯣ ꯇꯥꯃꯣꯆꯧꯗ ꯍꯥꯏꯌꯣ ꯀꯩ ꯁꯣꯏꯗ꯭ꯔꯒꯦ ꯍꯥ ꯇꯥꯃꯣꯆꯧ ꯁꯣꯏꯗ꯭ꯔꯦ ꯑꯗꯣ ꯅꯪꯅ ꯆꯤꯡꯅꯩꯗꯣ ꯇꯥꯃꯣꯆꯧꯗ ꯍꯥꯏꯌꯨ ꯀꯔꯤꯅꯣꯕ ꯁꯣꯏꯗ꯭ꯔꯤꯗꯣ ꯇꯥꯃꯣꯆꯧꯗꯁꯨ ꯍꯥꯏꯕꯗꯨꯅ ꯏꯇꯩꯃꯗꯣ ꯍꯣꯏꯗꯨ ꯅꯇꯩꯃꯗꯣ ꯀꯩꯗꯧꯔꯒꯦ ꯅꯇꯩꯃꯗꯣ ꯀꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯆꯦꯜꯂꯝꯃꯅꯤ ꯇꯥꯃꯣꯆꯧ ꯃꯣꯆꯥ ꯍꯣꯏ ꯅꯪ ꯅꯇꯩꯃꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯥ ꯅꯪ ꯅꯇꯩꯃꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯪꯉꯤ ꯍꯩ इनमा नसेगा अखोइ बसेर हातोंना जारो ꯍꯩ अखोइबु चाउनबु योगिरबु तमुसो कि कुसना अखोइबु मूर्ति पिना बिरो तमुसो नचल बसो तो बिरो तमुसो ꯃꯦꯝ ꯁꯦ ꯀꯞꯀꯅꯨꯁꯤ ꯀꯞꯀꯅꯨ ꯇꯥꯃꯣꯆꯧ ꯁꯣꯏꯈꯤꯕꯅꯤ ꯁꯦ ꯇꯥꯃꯣꯆꯧ ꯁꯣꯏꯈꯤꯕꯅꯤ ꯌꯥꯔꯦꯗꯅ ꯌꯥꯔꯦ ꯇꯥꯃꯣꯆꯧ ꯑꯍꯤꯡꯁꯤꯅ ꯍꯧꯈ꯭ꯔꯕꯗ ꯏꯇꯩꯃꯕꯨ ꯌꯨꯝꯁꯤꯗ ꯑꯩꯉꯣꯟꯗ ꯄꯨꯁꯜꯂꯛꯑꯕꯗꯤ ꯅꯅꯥꯎ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯇꯥꯃꯣꯆꯧ ꯃꯦꯝꯃ ꯏꯆꯜꯒꯤꯗꯤ ꯄꯦꯟꯗꯕ ꯀꯔꯤ ꯂꯩꯔꯤ कशु लेते तमुसो ꯅꯅꯝꯃꯕꯨ ꯃꯧ ꯑꯃ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯄꯨꯁꯜꯂꯨꯕ ꯇꯥꯃꯣꯆꯧꯒꯤ ꯑꯁꯣꯏꯕꯅꯤ तमुसो ꯏꯆꯜꯒꯤ ꯄꯦꯟꯗꯕꯗꯨ ꯇꯥꯃꯣꯆꯧꯗ ꯍꯥꯏꯌꯨꯗꯅ मिनो मिथा मरक्त खांगलीबे ऐसे लई साबिनी को तमुसो ꯃꯦꯝꯃ ꯂꯨꯄꯥ ꯂꯥꯛ 3 ꯈꯛꯇꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯂꯪꯁꯤꯜꯂꯝꯂꯕꯀꯣ ꯊꯝꯕꯥꯜ ꯅꯈꯨꯠ ꯄꯨꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯃꯥꯡꯒꯤ ꯀꯥꯔꯁꯤꯗ ꯊꯝꯃꯕꯁꯨ ꯅꯪꯅ ꯄꯪꯂꯥꯎꯗ ꯂꯥꯎꯏ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯅꯥꯝꯇꯁꯨ ꯅꯪꯅ ꯂꯥꯎꯕꯗ ꯇꯥꯔꯔꯣꯏ
ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏꯅꯨꯡꯗ ꯑꯣꯝꯗꯨꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯈꯤꯕ ꯑꯗꯨ ꯅꯪꯅꯗꯤ ꯁꯨꯛꯈꯪ ꯈꯪꯕꯤꯈꯤꯗꯦ ꯅꯪꯒꯤ ꯍꯣꯇꯦꯜꯗ ꯑꯩꯅ ꯈꯣꯏ ꯀꯌꯥꯔꯛ ꯍꯟꯅ ꯊꯥꯈꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯣꯡꯃꯇꯁꯨ ꯊꯨꯗꯦ ꯑꯩꯒꯤ ꯅꯨꯡꯁꯤ ꯏꯪꯒꯤꯠꯄꯨ ꯆꯝꯐꯨꯠ ꯇꯥꯍꯟꯕ ꯃꯌꯥꯏ ꯆꯝꯍꯟꯕ ꯑꯗꯨꯕꯨ ꯅꯍꯥꯟꯗꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯄꯨꯅ ꯅꯪꯕꯨ ꯑꯩꯒꯤꯗꯃꯛꯇ ꯕꯖꯥꯔ ꯃꯌꯥꯏꯗ ꯊꯥꯗꯕꯤꯔꯛꯈꯤ ꯅꯪꯒꯤ ꯂꯝꯕꯤꯗꯣ ꯇꯨꯔꯦꯟ ꯑꯣꯟꯈꯤ ꯅꯪꯅ ꯉꯥ ꯑꯩꯅ ꯈꯣꯏ ꯆꯣꯞꯄ ꯅꯪꯁꯨ ꯋꯥ ꯈꯔ ꯉꯥꯡꯉꯣ ꯑꯩ ꯏꯇꯣꯝꯇ ꯉꯥꯡꯕꯁꯦ ꯍꯩꯅꯗꯦ थादोꯛꯄꯤꯅꯤ थादोꯛꯄꯤꯅꯤ ꯇꯥꯃꯣꯅ ꯁꯣꯏꯗꯅꯃꯛꯀꯤ थादोꯛꯄꯤꯅꯤ ꯑꯩꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕꯁꯦ ꯌꯥꯝ ꯌꯥꯒꯟꯕ ꯅꯤꯄꯥꯅ ꯍꯥꯏꯕꯗꯕꯨ ꯌꯥꯗꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ थादोꯛꯄꯤꯅꯤ ꯐꯛꯂꯥꯡ ꯈꯨꯗꯤꯡ ꯑꯩꯒꯤ ꯐꯣꯇꯣ माने नंगी फोटो ngaktan aina nangi hotel da lona kapki foto ngaktan yengone nangi laibak ta sinthare bo humang se aina kayam tai thongninki aduga simasu yengu nangi phajakhrabi mai thong asida numidang manbi samlang asina tangkhai ama khumjin kribase aigi kursina karamna haidong ningloi लाबी मतो कलमना नंग लाबी बु खंगब्रा मा एगी पागी नुपीने आईगी सिनुपीने करी सॉरी आईगी सामने हाइगदम नुपी अंगांबु कनगदबने हाइदना मी पुंग खिदिंग होनै नै मरक असिदा छिनजाव पाइबन नखुइगुम कयाना नुपी अंगांगी पुंसिबु करियमनरी सलापुकुमना खाली आइबु थादो आई तागी आईगी ता चौबुई मना आईगी अवाब सिलिउगे नंग चावबु हौजिक सुनिंग सिंगले अदुगु थंबा नंगना नुपी अंगांग हाइबदु हाइगनु अइदि अंगांगदि कारण सुंता हे ताजति नुपी खक्ततनि आइना कारण ताजरिबसे अदुसु नुपी ना हौबु ngaktan नंग खक्तनि आइना हानबो ओइना फाजरिबसे मियोइबना सिगदोरिबसे पुंसिदा अमुक खक्तनि आहानबा नुमि नंग नै फाखिबा नुमि आई यामना कपि अदुबु मफम मसिदा आइगी मेकअप मिराखुल ताबिनबा कनासु लेते खनबदगी आई उपाय लेखिद्रे आइनि सिबा नुमि अहिंगनि चरा हिलगबा तुमदा चाद्र मतम सिददी मीबु कैना फाबदी मी अदुस कैयोले हाइबसे ना खक्काउ काउ जरोय अदुगु थंबाल मसि मदिनिंग सिंगबियो थंबान ले खोम ले नांग पाथी कोमदे के होरगलबसो श्री गोविंद जी चोरोन यौई कायबदुदि काउ थोक बिखरो अइन हेक्टरी बु थंबाल सिरी थंबाल जाम निपाल ओरबसो लेना सिंगद मचोय तान इखुट सिन थडक करबन लेखोक तु सुपलम ननि मरम दे अइन पार अदु हु थादखरबा अमुक पानसिन बयादलबा अदुक नापन काबा छिनजाव पाबन खुइगुम कयाना करियम नरी नोक्चरी अदुगा मसिमदि कावगनो मैतै पुवारी की वारिंदा वातो न वांगा कोन फंदे बिदो मसिमदि न खक्कावगनो ना आइदि वानते मीनी अदु सुमतम सिगे मी थाइनगे मी वरगना निंगथौगुमन पामहिब निंगथौना चावबगी नुपी थंबाल लौबदि यारगा सामुर चावबगी नुपी थंबाल लौबदि करिगे यारोय अदु कुकचबा पुवारी पुछलक्तुना ngasiगी मिरो नंगुमना चाव कया कतक माथोगी पुया मै थागदबनते अमर पवारी सिंगदो तागोय ताना मारू फना मुथकलदने ngasiगी मिरो नखोइगुमना मनसिंगदना नंग नंग सियाई बु सैरि सियाई गी युमदनि को नंग नै सुंगी मान मोयलम लबा नत्रगन नै पावलम लबा आइगी लाइसेंस नो एसे सिजनदना शरू फॉर ठीक फम खंगोय आई भालो आइदी हिंगने सिरबिने आइगी पुंसि करी ओइगने हाइबा आई खंगदे नंग नैबु थिनबिगे हाइबदुदा आइना करिगी नंगबु चमना खलुबा प्राइवेट बैंक सेल छिंदोलबो होनाबदा फुरित अहनबा मफाबो लिपा फंगजद्रबा
ꯑꯩꯒꯤ ꯇꯥ ꯆꯥꯎꯕꯒꯤꯗꯃꯛ ꯑꯩꯅ ꯂꯩꯖꯔꯛꯄ ꯑꯩꯒꯤ ꯇꯥ ꯆꯥꯎꯕꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯃꯃꯥ ꯑꯩꯅ ꯂꯩꯔꯛꯄ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯀꯞꯀꯅꯨ ꯑꯩ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯞꯄꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯅꯪꯒꯤ ꯈꯨꯗꯣꯜ ꯄꯣꯠꯇꯣ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦꯕ ꯀꯥꯟꯅꯔꯣꯏ ꯈꯕꯔꯗ ꯃꯧ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯞꯈ꯭ꯔꯕꯅꯤ ꯅꯪ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯃꯗꯨ ꯀꯩꯗꯧꯅꯨꯡꯗ ꯁꯣꯏꯗꯣꯛꯄ ꯌꯥꯔꯣꯏ ꯅꯪ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯕ ꯅꯠꯇꯅ ꯑꯣꯞꯁꯟ ꯑꯃꯠꯇ ꯂꯩꯇꯦ ꯂꯨꯍꯣꯡꯕ ꯇꯜꯂꯕꯁꯨ ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯂꯩꯌꯣ ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯝꯇ ꯄꯤꯖꯗ꯭ꯔꯕꯁꯨ ꯅꯪ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯀꯔꯤꯝꯇ ꯁꯣꯟꯊꯗꯦ ꯑꯣꯏꯔꯣꯏꯗꯕ ꯃꯉꯥ ꯑꯩꯅꯅꯦ ꯅꯝ ꯍꯥꯗꯨꯅ ꯂꯧꯒꯦ ꯍꯥꯏꯕꯗꯤ ꯅꯪꯕꯨ ꯅꯍꯥꯟꯅ ꯌꯥꯔꯕꯅꯤ ꯑꯩꯒ ꯁꯤ ꯐꯥꯎꯕꯗ ꯅꯨꯄꯤꯗ ꯅꯝ ꯍꯥꯔꯛꯇ꯭ꯔꯤ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯜꯂꯨ ꯊꯥꯗꯣꯛ ꯁꯤꯟꯗꯧ ꯄꯥꯏꯕ ꯑꯩꯒꯤ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜ ꯇꯥꯈꯤꯕ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯅꯪꯕꯨ ꯎꯠꯋꯥꯜꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯑꯩꯕꯨ ꯍꯥꯜꯂꯣ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯩꯒꯤ ꯇꯥ ꯆꯥꯎꯅ ꯇꯝꯂꯨꯒꯦ ꯆꯥꯎꯕ ꯅꯥꯀꯣꯡꯁꯦ ꯁꯤꯡꯖꯥ ꯌꯩꯔꯦ ꯑꯩꯅ ꯋꯥꯅ ꯐꯥꯖꯔꯛꯄ ꯉꯥ ꯑꯗꯨꯕꯨ ꯇꯨꯔꯦꯟꯗ ꯑꯃꯨꯛ ꯊꯥꯗꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯨꯈ꯭ꯔꯤꯗ ꯑꯃꯨꯛ ꯊꯥꯗꯈꯤꯒꯗ꯭ꯔꯣ ꯅꯪ ꯉꯁꯤ ꯆꯥꯛ ꯆꯥꯒꯗ꯭ꯔꯥ ꯅꯪ ꯉꯁꯤ ꯆꯥꯛ ꯆꯥꯒꯗ꯭ꯔꯥ ꯆꯥꯔꯣꯏ ꯅꯪ ꯉꯁꯤ ꯆꯥꯛ ꯆꯥꯒꯗ꯭ꯔꯥ ꯆꯥꯔꯣꯏ Tamunan! Tamunan! Kaironis. Harangan langnaraga thabai ngang tu lusanji na ina bani. Wain sai le re. Hey, Sir. hello ba? Kari kino alu tilu mayam sai thok ta thamisa. Sir ngarang du khara thiam bu da. Ngasi khara ngana honar sen mayang wana bu da. Nang minu siam saure le. Ha? Nang minu siam saure ba? Sir bu sungan na ayung ata angan masida. Guest house ai lengthok bire sibu ahing si guest. Kari kino nang atu hang. Ha? Nang se ai panar thamira sta panar thamira. Nang nai ngon de he panar se kari kino. Hey! Sai ba lu tilu sing se. Nang nahan khung ka dam ni. Labor sing dwara arak khudem loi khung ka lang dam. Ha? Pani sir kom se. Aduga amana thang na ba ka sa. Mi im ta sanghan me. Kaino ko yung si sir sibu. Yam thajadan ingon ta pangshaw sir sibu. Ngahan kay man man din. Kay. Sa na sangan wai ba. Kash na thong tilai shi. Ay thangdok ka ba yan? imungdagi mapaan pagtuktok mo na pinabu kaya ang tugot sa ni kita
ꯅꯪꯅ ꯆꯤꯡꯈꯠꯄꯤꯔꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛꯇꯒꯤ ꯆꯤꯡꯊꯕꯤꯔꯝꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯕꯀꯣ ꯊꯝꯕ ꯑꯩ ꯅꯪꯕꯨꯗꯤ ꯋꯥꯔꯧꯗꯕꯗꯤ ꯉꯝꯗ꯭ꯔꯦ ꯊꯝꯕ Tamo! Ay, lahat, Tamo! ꯊꯝꯕ Ay, lahat, Tamo! Ay, lahat! Ay, lahat, Tamo! ꯊꯝꯕ Ay, lahat, Tamo! Ay, lahat! ꯊꯝꯕ ꯅꯪ ꯂꯥꯛꯑꯕ꯭ꯔꯣ ꯊꯝꯕ ꯃꯩꯔꯥꯜꯕꯤꯅ ꯃꯩꯔꯤꯅꯨꯡꯗ ꯆꯣꯡꯁꯟꯕꯗꯤ ꯃꯩꯔꯤꯅꯤ ꯈꯪꯅ ꯈꯪꯅ ꯆꯣꯡꯁꯟꯈꯤꯕ ꯅꯪꯗꯤ ꯃꯩꯔꯤꯅꯨꯡꯗꯨꯗ ꯆꯣꯡꯁꯤꯜꯂꯨꯔꯒ ꯏꯁꯤꯡ ꯊꯤꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕ ꯇꯥꯔꯕꯀꯣ ꯇꯥꯃꯣ ꯅꯪꯗꯤ ꯑꯣꯏꯖꯕ ꯊꯤꯕ ꯅꯠꯇꯦ ꯑꯄꯪꯕ ꯊꯤꯕ ꯂꯥꯛꯄꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯤꯒꯨꯝꯅ ꯂꯩꯀꯥ ꯇꯥꯍꯜꯂꯕꯁꯤ ꯐꯥꯎꯕꯗ ꯅꯪ ꯀꯔꯤ ꯋꯥꯠꯂꯤ ꯑꯩꯕꯨ ꯍꯥꯠꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯊꯝꯕꯥꯜ ꯅꯪ ꯑꯩꯕꯨ ꯍꯥꯠꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯊꯝꯕꯥꯜ ꯌꯥꯔꯦ ꯇꯥꯃꯣ ꯃꯈꯥ ꯑꯃꯨꯛ ꯇꯥꯕꯤꯔꯒꯅꯨ ꯑꯩ ꯇꯥꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯔꯛꯇ꯭ꯔꯦ ꯇꯥꯃꯣ ꯉꯝꯃꯣꯏ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯕ ꯅꯪꯅ ꯁꯦꯡꯂꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯤꯗꯤ ꯅꯪ ꯇꯥꯕꯗꯤ ꯉꯝꯃꯔꯣꯏ ꯊꯝꯕꯥꯜ ꯊꯝꯕꯥꯜ ꯌꯦꯡꯉꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯍꯣꯇꯦꯜꯁꯦ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯍꯣꯇꯦꯜꯒꯤ ꯃꯩꯔꯤꯒꯤ ꯃꯩꯁꯥꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗꯤ ꯆꯥꯛꯂꯒꯗꯤ ꯂꯩꯇꯕ ꯑꯗꯨ ꯑꯩ ꯅꯉꯣꯟꯗ ꯍꯪꯉꯔꯣꯏ ꯂꯨꯄꯥ ꯂꯥꯛ 3 ꯅꯪ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯈꯤꯕꯗꯨꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯄꯥꯝꯕꯁꯨ ꯑꯗꯨꯒ ꯑꯩ ꯃꯁꯤꯃꯁꯨ ꯅꯉꯣꯟꯗ ꯍꯪꯉꯔꯣই ꯅꯪ ꯀꯔꯝꯕ ꯅꯨꯄꯥꯗ ꯀꯅꯥꯗ ꯆꯦꯜꯂꯨꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯍꯪꯉꯔꯣꯏ ꯌꯥꯔꯦ ꯇꯥꯃꯣ ꯑꯩ ꯂꯥꯜꯂꯦ ꯇꯥꯃꯣ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯔꯨꯕ ꯑꯩꯒꯤ ꯃꯄꯣꯛꯁꯤꯅ ꯑꯩ ꯂꯥꯜꯂꯕꯅꯦ ꯇꯥꯃꯣ ꯃꯈꯥ ꯑꯃꯨꯛ ꯇꯥꯕꯤꯔꯒꯅꯨ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯊꯝꯈꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯊꯥꯖꯕ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕꯗꯨꯁꯨ ꯅꯪꯅ ꯃꯥꯡꯈꯤꯕ ꯑꯍꯤꯡꯗꯨꯒꯤ ꯑꯃꯝꯕꯗꯨ ꯀꯨꯞꯈ꯭ꯔꯦ ꯊꯝꯕ ꯄꯨꯟꯁꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯁꯨꯝꯅꯒꯤ ꯑꯍꯤꯡ ꯑꯃꯗꯨꯅ ꯂꯣꯏꯈ꯭ꯔꯕꯀꯣ ꯑꯗꯨꯕꯨ ꯇꯥꯃꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯥꯃꯣꯗ ꯊꯣꯛꯄ ꯊꯣꯛꯂꯝꯂꯕ ꯑꯩꯗꯤ ꯇꯥꯃꯣꯕꯨ ꯗꯨꯞ ꯊꯥꯃꯩ ꯊꯥꯗꯨꯅ ꯍꯔꯥꯎꯅ ꯑꯣꯛꯂꯝꯒꯅꯤꯌꯦ ꯍꯪꯍꯟꯅꯤꯡꯕ ꯋꯥꯍꯪꯅ ꯍꯪꯂꯛꯇ꯭ꯔꯕꯗ ꯈꯨꯝꯅꯤꯡꯗ ꯊꯃꯣꯏꯅꯨꯡꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯁꯨ ꯑꯩ ꯂꯣꯠꯈ꯭ꯔꯒꯦꯀꯣ ꯇꯥꯃꯣ ꯊꯝꯕ ꯗꯤꯃꯥ ꯂꯨꯄꯥ ꯂꯥꯛ 3ꯗꯣ ꯗꯤꯃꯥ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯌꯨꯝꯁꯤꯗꯗꯤ ꯑꯃꯨꯛ ꯈꯣꯡꯒꯣꯜ ꯇꯥꯕꯤꯔꯅꯨ 이모자기 와클레이 칸네 아로이 보이나 에이 자스르비 메마도 아로이 보이나 묵덩 우나저게 땀 야로이 난 아이기 이사스 루비슬 누비가 ನಂ가 ಉನ್ನಬ ಯಾವೆ 마수 ನಂ가 ಉನ್ನರಬದಿ ನಂಗೆ lamsat tawkani ba nang ngasidagi dia mukana ay imungsit sangbadi yarawe Tamo 에이 자스르비 메마 묵덩 우나저게 땀어 Tamba Masina na yaman bibiyo tamo. Hayna
ꯊꯤꯡꯂꯤꯕ ꯊꯣꯡꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯤꯡꯂꯕꯅꯤꯀꯣ mai cây khandana humlakpa minam bagi nungleina leina sugil halle majoitana leikhok sukat halle hektat pirabana लंबी की थंबा ओलनी दो ओलनी दो Pasarabu kanana timbangambage kanghaudana silak pasarabu kanana timbangambage miyoi bagi Kadana than khabage than khabage thamba ina moiria Namalai pari boleh tak bro? madi tumiye Hausi si tumi ba? tumiye hodok pa ya hiroi mi hodok pai ba se yamna lu ba jani na ma na tek sadra ba di ngaw duna si ele ba haile ri bani Silai ayo pari do ipuan ni. e ina magi si odaro aina mi hodok pa lui di lui dina Aduh regana ay haudo ke. Nama lang paida ko ina leir ba misi yum da halak pa matam da mai oga natraga sukka laga changnai hai ai khoi gi sanabida adu ai khoi gi di suksu leitie khon da kala changa gero ina ba Ima. Aina swar ba matam sida. Nangi taksi kasi khang da ba. Thakdorang beba khang da ba du ngasi phaw ba nam ke. ina madi thagolon bebar khangmini he aduna oiria na khoi na chino pabu lai kai miam changdana yum mai tharaga tan ga dabadagi ai gi tang ni la kan bi gi badu adu dagi di tai masi adu dagi na masi yum pala roi haila lai jara madagi
하누범 팔이 좀 빵기구나 딴에 더고는 배발 강비에 ꯅꯪ ꯁꯤꯅꯨꯄꯤꯅꯤꯀꯣ ꯑꯩꯅ ꯁ꯭ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯝꯀ ꯊꯩꯅꯕ 탁시 같이 ꯊꯧꯒꯔꯝ ꯕꯦꯕꯥꯔ ꯈꯪꯗꯕ ꯍꯧꯖꯤꯛ ꯁ꯭ꯋꯥꯔꯂꯝꯗ꯭ꯔꯤ ꯅꯪ 이놈아가 아이기 카자이다 국방을 타라봐 아도수 아이기 파자크라바 삭시다 에이 이놈아 이 송이 많은 까오래 먹디네 난 강가다보니 난 강호 나라노네 아히수나 때나 아이옥 대신에 박라우들 나오노래도 왜 아이옥 들라지니 거의 구멍하게 tumбам 마tam 오리 버리 배달하게 뭐이다 너희 실라이에 하 너희 바이너스 단톡비라마네 양말이에 시기 바리 이제 시라이에 나 시라이 시 lupa sama nem tapayo lupa sama si pur gania ngarangi kabar da mau mamang kare haidan hapapdo ngasigi kabar da mau mahala haidana lupa sani bi bakalam da hapakada bani adu kane lupa sama mana nang yu thaksero lupa sani mana nang yam ju halakada bani ko 넌구물에게 시를 두만 하비야 ye 하 넌구물에게 시를 두만 하비야 브로 아이 시 이마 샤피네 넌구물에게 두만 하비야 브로 tiro tiro nahan mam da hallo kasar mai bagi ya thang ni tiro bana tro moi ba 아이고 아두마이나가 해 두만 브로 moi da am ta phamune 하 am ta phamune 파모 하이라 phammo 어이 팜게 팜 am ta hakolo ya hakolo moi da noi sigi mana am ta phamune samu 상게 yare adu telepo amu phammo 파모 하이라 phammo 팜게 amu hakolo yare sa amu hakolo adu ni dana ni pina hai be in ni pai de dia 시기 바리 아이 시 넌시 뿡망이다 거의 시기 부어 이제 아이 망디 이제 너바 이시기 망들 레피시디 이제 망키버디 아픈 먹이 석탐무드네 이제 망키버디 이실바기 눅시노드네 이제 망키버디 이실바고 미암나 컴마 컴누네 나이나 머드네 이제 nagcalaro idra ha nagcalaro idra Ero tumya Talo 이제 미싱세 angagak payam lay 이제 느비 mayamsigi marakte 이제 아야 라비 아이살라게 시기 바리 이제 난 살루르누다 망키바 몽도 아두 몽 망쳐 그러잖아 이제 살레기 시기 부어 살루르누 이제 가고 이제 Engai ko yare kabar da kam ta hapuranu pesa ting namni lupa sama do na bu pi na bu yu thak do salo 박근혜 아이 것이들이 유배는 박근혜 아이 유배는 kai do ba thamjaru ne ke pham masala ga hip pasale duni nu hai sare da ko chaita ai gi ti
ꯀꯨꯜ ꯈꯪꯉꯣꯏꯗ꯭ꯔꯥ ꯗꯣꯁꯤ야 ꯍꯦ ꯑꯗꯨ ꯃꯥꯏ ꯉꯁꯥꯏꯗꯨꯗꯤ ꯑꯣꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗꯀꯣ ꯗꯤꯛꯁ ꯄꯨꯂꯥꯎꯏꯅꯦ ꯏꯃꯥ ꯍꯦꯄꯦꯃ ngarang numidang huthak tuna thawan ko bono pa ama hospital sida bukat kimen magi kasi bu khangbibra dada मेमा नंग दादाबु खंग्रबो dada ai bab oi jahudri dada oro binu ko dada थवाल नंगबु यामन खौरान गायरमनि नंगी मिंगतिनि माना सोलिबो जं रूम नंबर 36 दा ai sangjeru ki ko dada जं मेमना इतेम थंबाल की बनाऊं भी ताशावगी मसन भी मधु मुक्तना थवालना हु थक्तुना मसा मथन सीजन होदा सोइदन ओइगनि थवालना हाइखिबा कावंते अहान मनुष्यबने गिदे रोइब नुष्यबने इनाक्तगी लाके खन्यनु मखोइनि गी नुष्यना जबा dada thangam te bibiu wa dada कई बताओ kashu sing na bigino dada ma siyam nam chaning hai dada ai sem khok tu na muk te bijagi to bani dada बिशो थवाल सेम बिशो मारा तुम लेके फमुंग दगी नाकलदा टेबल मचा दगी मखाल सोई मले होबने थवाल दो नंग सेम पेन न बिशो को मेमा dada सेम पेन न बिशो नंग पान साइड खोरान गायरमने सब ai ni magi manak te lairi ngai da kana gumam te sangan bira kana ko dada ai maga wari khang thane gi ko dada कनाम तो संग आई थवाल हिंगने है बता सकता गाल दसु आई कोई शाना सु हम साथी रखने जो था रबा कम थोड़े 뭐 그게 암 턱질 우리 애게 सर 독들은 뭐 생각하라 나랑 아이나 그다음 너기 한 기분 동들 마 턱질 아유 그냥 턱질 우리 애게 सर 독들은 그리 하리 48 hours की मनुंगदा सब चाबम खंगे ने डॉक्टर नाई 어디 아이 마기 만나 또 뜻을 सर थवालदो मागी मरुप अमगा वरी शारी खरी नात सर आई ngasiदagi thabukdagi pothajarage sir 그래 너와 그래 하 그래 그래 너는 타복되게 pot하다 보들고 좀 năng này buộc kỳ đồng ngân kỳ phẩm thôi nó bảo đâu ba năng này buộc kỳ cái nó năng nó tham mal buộc thà đồ làm mà đâu ấp phá bani á chấm bani nhưng mà ai nó khơi cái nó phẩm nó la là bani đấy ai nó khăng hậu nó sen bay khăn lắc bật cái ai nó tàu đi mà khơi ya cái này khăn luôn đấy mà đúng này đi xa được ta đi bắt được sao đâu ba rồi mày làm sang đây vô một tiếng ngáo cô Emma! 따져봐 능 ngasi sengoda tasaw mamai da mo mai khum bu pakana mamai du ble mai khum da lok thok ba makai pasai arun pasakam kangam lai batagum nang ngasi sengoda tasaw ba 따져봐 그이도르게 머리 먹고 샴도 왕 동안데 그이도르게 따져 nang to maruk ki paisa lob lak pati tasaw ba yaw da so itay manang di soy ba yaro haram ba do nang na ta 따져봐 호시기 마탐다 누파 리싱 망아 따라기 미 하톡 너버 람담지다 아두기 아무 누파 라곰도 따서버는 부르 짝지부도 누가이때 하이드나 이때 뭐 여룩도 야디 하자버리 따져봐 roba 나하르기 따져보기 머룩기 부차도 아이 셰너버 양와이 ha 따져보 딜메르기 빨비로 따져봐 maruk ki paisa lok ba 사 아이
승질하게. 쌍마 하라고 쌍마. 어디 탐발 시간아. 쌍마. 뿜는 싱세. 탐방이만 안 쓰는데 하라오기만 안 쓰는데. 아이 실례시나. 아이 라리 하이브 파워다 능이나 망다 하이브 감들에. 뿜는 싱세 이란 같더니. 아이는 강하우드는 센 빠이 칼라고. 아이는 떠오르면 그 야근이 칼로와. 뭐 10분은 먹싱 신나 토끼 먹었더니 샤와 낭이나 콜라도 나 이거 빼놓고 나 실라도 빼놓으세요 타즈키. 세이나 싱아도 강나가네 야먹게 와 버샤세 강은 거므로부터 얘게 아왓 블레이드 야마나. 따서 봐 미마. 더월가 미마 저는 미마 먹게 도래. 더월가 미마가 mang kreni tay băng đây hấp babu hấp bani कताई चली थी इसे कताई चली खली थी इसे हौजी नफा कैसे थोड़ी इसे लाभी बुसु अने तान थोड़ी इसे हाँ अब अनमा सुबुद इसे पूर्वक थादु इसे लाओ हाँ नाव लाइव खामोक सिंह चसी लाओ इसे लाओ Sige pare. Wakal sina lepalo dingay. Ipuana tingabo tokam labadi. Isi ipuana haibado yaram gadabani. Isi lambi tabo. नथी इसे पारी 탐바. ꯑꯩ ꯉꯁꯤꯗꯤ ꯊꯝꯕꯥꯜ ꯀꯣꯕꯤ ꯂꯩꯔꯥꯡꯒꯤ ꯐꯖꯕꯗꯣ ꯉꯁꯤꯗꯃꯛ ꯈꯪꯉꯤ. ꯊꯝꯕꯥꯜ ꯀꯣꯕꯤ ꯂꯩꯔꯥꯡ ꯃꯥꯒꯤ ꯃꯅꯥꯕꯨꯅ ꯊꯝꯅꯥ ꯍꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯅꯔꯤ. ꯊꯝꯕꯥꯜ ꯀꯣꯕꯤ ꯂꯩꯔꯥꯡꯒꯤ ꯂꯩꯅꯥꯅ ꯁꯣꯏꯅ ꯀꯦꯟꯈ꯭ꯔꯕꯁꯨ ꯊꯝꯆꯦꯠ ꯍꯥꯏꯅ ꯇꯥꯏꯕꯪꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯅꯔꯤꯕ ꯊꯝꯕꯥꯜ ꯅꯐꯝꯗ ꯂꯥꯟꯈꯤꯕꯅ ꯏꯁꯥ ꯁꯛꯂꯕꯤ ꯃꯦꯝꯃꯒ ꯅꯪꯒ ꯎꯅꯍꯟꯈꯤꯗꯕꯗꯒꯤ ꯃꯦꯝꯃꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ ꯊꯝꯕꯥꯜ. Inamagi ibema. Nang inamabu lana kangano ko. Inamana landa ba magtuwara ba di? Ngasi inamagi mitagi sintaragliba piya sila. Italga tamada nung ayay pabawara sa nuko. Inamagi ibema. Tama ka. Ay hilambi tado pero. Ay gumna. Ning makaya ba kaya mo tinaraga? Iyay na sat pa pangzadrabi ay siya. Ngasidagi. Lambigit kitambalo siya krageta. Ay ilambita do pero. Sige pare. Ay ilambita do. lambig thamba